ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧꯕ ꯉꯝꯕ ꯚꯛꯇꯔꯥꯖ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯂꯥꯏꯒ ꯃꯤꯒ ꯇꯥꯏꯅꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯏꯁꯤꯡ ꯄꯨꯝꯅꯃꯛ ꯃꯤꯅ ꯋꯥꯔꯛꯄ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯅꯤꯡꯖꯗꯨꯅ ꯀꯧꯖꯕ ꯃꯇꯝꯗ ꯅꯤꯡꯂꯤꯕ ꯂꯥꯏ ꯑꯗꯨ ꯂꯥꯛꯄꯤꯗꯨꯅ ꯃꯤ ꯑꯗꯨꯒꯤ ꯑꯋꯥꯕꯒꯤ ꯃꯔꯝꯗꯨ ꯇꯝꯖꯗꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯤ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯃꯔꯝ ꯑꯗꯨ ꯈꯪꯂꯒ ꯃꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯅ ꯎꯗꯕ ꯈꯪꯗꯕ ꯄꯨꯝꯅꯃꯛ ꯃꯥꯅ ꯄꯥꯝꯕ ꯂꯥꯏꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯀꯧꯖꯔꯒ ꯋꯥꯔꯤ ꯁꯥꯕ, ꯈꯪꯅꯤꯡꯕ ꯈꯪꯕ ꯑꯁꯤꯅꯆꯤꯡꯕ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯂꯥꯏꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯁꯤꯡꯅ ꯂꯥꯏꯁꯤꯡꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯕꯅꯤ, ꯃꯈꯣꯏꯅ ꯆꯥꯎꯔꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯛꯂꯤ꯫ ꯆꯤꯟ ꯊꯤꯕ, ꯑꯣꯏꯗꯕ ꯉꯥꯡꯕ, ꯅꯝꯊꯥꯛ ꯀꯌꯥ ꯂꯥꯏꯒꯤ ꯃꯐꯝꯗ ꯆꯠꯂꯛꯄ ꯌꯥꯎꯔꯛꯂꯤ꯫ ꯃꯗꯨꯗ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏꯅ ꯂꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯊꯧꯁꯥꯔꯛꯇ꯭ꯔꯦ, ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯕꯅꯤ ꯈꯟꯈ꯭ꯔꯦ, ꯃꯈꯣꯏꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯖꯤꯕꯅꯣ, ꯇꯥꯏꯕꯪ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯄꯪꯅ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯍꯥꯏꯔꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯁꯤꯗ ꯑꯁꯤꯕ ꯍꯥꯏꯕ ꯑꯁꯤ ꯀꯣꯟꯅꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯑꯣꯏꯗꯕ ꯅꯥꯄꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯂꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯕꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯨꯡꯍꯟꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ! ꯃꯃꯥꯡꯊꯛꯇꯁꯨ ꯒꯨꯔꯨꯒꯤ ꯍꯩꯀꯣꯜ ꯁꯪꯅꯕ ꯃꯈꯣꯏ ꯑꯅꯤ ꯊꯝꯕ ꯃꯇꯝꯗ ꯒꯨꯔꯨꯒꯤ ꯍꯩꯅꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯂꯝ ꯍꯦꯟꯗꯨꯅ ꯆꯥꯔꯨꯕꯗꯒꯤ ꯀꯔꯤꯒꯤ ꯆꯥꯕ ꯌꯥꯗꯕ ꯍꯩ ꯆꯥꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯋꯥꯔꯛꯄꯗ ꯂꯥꯏꯁꯤꯡꯗ ꯇꯥꯏꯁꯤꯟꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯎꯔꯤꯕ ꯃꯃꯤꯠ ꯑꯁꯤ ꯐꯨꯠꯇꯣꯛꯇꯨꯅ ꯃꯃꯤꯠ ꯎꯍꯟꯒꯅꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏ ꯑꯩꯈꯣꯏꯒ ꯎꯅꯔꯤꯕꯁꯤ ꯎꯅꯗ꯭ꯔꯕꯗꯤ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯇꯥꯏꯕꯪꯒꯤ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯤꯠ ꯄꯨꯝꯅꯃꯛ ꯐꯨꯠꯇꯣꯛꯈꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯄꯪꯕꯗꯒꯤ ꯐꯨꯠꯂꯤꯕ ꯃꯤꯠ ꯑꯗꯨ ꯎꯔꯤ ꯍꯥꯏꯔꯨꯕꯗꯒꯤ ꯂꯥꯏꯁꯤꯡꯕꯨ ꯎꯗ꯭ꯔꯕ ꯀꯥꯟꯗ ꯎꯗ꯭ꯔꯦ ꯈꯨꯝꯈꯤ꯫ ꯑꯗꯨꯅ ꯁꯥꯁꯤꯡꯒꯤ ꯃꯃꯤꯠꯇꯤ ꯈꯔ ꯐꯨꯠꯂꯕ ꯀꯥꯟꯗ ꯎꯔꯕꯁꯨ ꯎꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯏ ꯂꯥꯛꯂꯕꯁꯨ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯁꯥꯒꯤ ꯃꯔꯛꯇ ꯁꯟ, ꯍꯨꯏ, ꯎꯆꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀ꯭ꯋꯥꯛ, ꯂꯝ ꯈꯨꯅꯨ, ꯃꯣꯡꯕ ꯑꯁꯤꯅꯆꯤꯡꯕꯅ ꯑꯊꯣꯏꯕ ꯖꯤꯕꯁꯤꯡꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏ ꯇꯣꯡꯕ, ꯃꯥꯏꯕꯤ ꯃꯥꯏꯕ, ꯂꯥꯏꯒꯤ ꯂꯥꯏꯃꯤꯠ ꯆꯪꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯅ ꯂꯥꯏꯅ ꯀ꯭ꯔꯤꯄꯥ ꯄꯤꯕꯤꯔꯤ꯫ ꯃꯈꯣꯏꯁꯨ ꯁꯥꯔꯣꯏꯅ ꯑꯌꯥꯝꯕ ꯌꯦꯠꯁꯤꯟꯗꯨꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇ ꯑꯣꯏꯗꯕꯗꯒꯤ ꯃꯊꯃꯣꯏ ꯅꯨꯡꯁꯤꯕ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯅ ꯄꯤꯕꯅ ꯈꯔꯇ, ꯃꯁꯥꯅ ꯆꯥꯎꯖꯕꯅ ꯍꯦꯟꯕꯅ ꯄꯤꯕꯤꯔꯤꯕ ꯂꯥꯏꯗꯨ ꯀꯨꯏꯅ ꯁꯥꯗꯣꯡꯗꯨꯅ ꯂꯩꯕꯤꯗꯕꯗꯒꯤ ꯅꯤꯡꯕ ꯀꯥꯏꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯒ ꯃꯤꯒꯁꯨ ꯁꯥꯖꯠ ꯋꯥꯉꯥꯡ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯇꯥꯏꯕꯪꯅ ꯂꯥꯏ ꯇꯣꯡꯕ ꯃꯤꯁꯤꯡꯕꯨ ꯑꯉꯥꯎꯕ, ꯑꯉꯥꯎꯕꯤꯒꯨꯝ ꯂꯧꯅꯩ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯥꯏꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯄꯪꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯎꯕ, ꯑꯉꯥꯎꯕꯤꯒꯨꯝ ꯈꯟꯗꯨꯅ ꯅꯝꯊꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯖꯕ ꯑꯐꯕ ꯋꯥꯐꯝꯁꯤꯡꯕꯨ ꯑꯔꯥꯟꯕꯅꯤ, ꯅꯝꯊꯥꯛꯅꯤ ꯈꯟꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯋꯥ ꯆꯠꯄꯤꯗꯕ ꯀꯌꯥꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯥꯏꯒ ꯃꯤꯒ ꯊꯥꯗꯣꯛꯅꯗꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯎꯗꯕꯒꯤ ꯋꯥꯅꯤ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯃꯈꯣꯏꯁꯨ ꯆꯠꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯎꯕꯅꯤꯅ ꯇꯥꯏꯕꯪꯅ ꯊꯦꯡꯅꯗꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯎꯗꯕꯗꯒꯤ ꯂꯥꯏ ꯑꯗꯨꯗ ꯊꯦꯡꯖꯤꯟꯗꯨꯅ ꯂꯥꯏ ꯑꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯂꯥꯏ ꯑꯣꯛꯅꯕꯗꯗꯤ ꯏꯁꯥꯁꯤ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯒꯅꯤ, ꯏꯁꯥ ꯁꯥꯒꯠꯂꯛꯀꯅꯤ, ꯂꯥꯏꯍꯧ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯈꯪꯕꯁꯤꯡꯅ ꯂꯥꯏꯒꯤ ꯄꯨꯖꯥ ꯃꯆꯤꯟꯖꯥꯛ ꯄꯤꯔꯒ ꯐꯒꯅꯤ꯫ ꯑꯗꯨꯅ ꯒꯥꯔꯤꯅꯆꯤꯡꯕ ꯆꯠꯄꯗ ꯂꯥꯏꯗꯨ ꯎꯗꯕꯗꯒꯤ ꯒꯥꯔꯤ ꯊꯧꯖꯤꯟꯗꯨꯅ ꯂꯥꯏꯒ ꯂꯥꯃꯨꯡꯅꯕꯗꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯤꯕꯅꯤ꯫ ꯂꯥꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯃꯁꯨ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ꯫
ꯑꯗꯨꯅꯕꯨ ꯂꯥꯏ ꯀꯣꯇꯤ 38 ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯥꯏꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯑꯄꯤꯛꯄ ꯈꯥꯏꯗꯨꯅ ꯂꯥꯏꯒꯤ ꯁꯚꯥ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯆꯧꯕ ꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯛꯄ, ꯁꯨꯡꯗꯥꯏ 9 ꯄꯨꯕ, ꯂꯩꯊꯛ ꯂꯩꯈꯥ ꯄꯨꯕ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯀꯣꯛ ꯑꯗꯨꯕꯨꯅꯤ ꯈ꯭ꯋꯥꯏ ꯄꯨꯝꯕꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯍꯥꯛꯄꯨꯅꯤ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯃꯥꯒꯤ ꯂꯣꯟꯗ ꯃꯥꯒꯤ ꯃꯥꯒꯤ ꯃꯄꯨ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯟꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯖꯥꯠꯀꯤ ꯊꯣꯜꯂꯤꯕ ꯃꯤꯡ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯊꯣꯏꯕꯅꯤ ꯈꯟꯖꯗꯨꯅ ꯃꯄꯨ ꯑꯗꯨꯕు ꯁꯣꯟꯅꯔꯤꯕꯅꯤ ꯑꯃꯁꯨꯡ ꯅꯤꯡꯅꯔꯤꯕꯅꯤ꯫ ꯖꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯅ ꯄꯣꯛꯄ ꯑꯁꯤꯅ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯄꯣꯛ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯖꯤꯕꯁꯤꯡꯅ ꯃꯊꯪ ꯃꯊꯪ ꯃꯄꯣꯛ ꯀꯌꯥ ꯆꯪꯅ ꯇꯥꯟꯈꯠꯂꯛꯂꯤꯕꯅꯤ꯫ ꯅꯥꯆꯟ ꯀꯧꯕꯤ ꯇꯤꯟ ꯑꯁꯤꯅ ꯇꯨꯝꯅꯧ ꯀꯧꯕꯤ ꯏ ꯑꯗꯨ ꯑꯣꯜꯂꯤ꯫ ꯏꯁꯤꯡ ꯆꯥꯎꯕꯤ ꯀꯧꯕꯤ ꯇꯤꯟ ꯑꯗꯨꯅ ꯁꯤꯡꯅꯥꯡ ꯀꯧꯕꯤ ꯄꯥꯝꯕꯤꯗꯨ ꯑꯣꯏꯅ ꯍꯧꯏ꯫ ꯎꯐꯛ ꯀꯧꯕꯤ ꯇꯤꯟ ꯑꯗꯨꯅ ꯉꯥꯃꯨ ꯁꯪꯒꯨꯝ ꯀꯧꯕ ꯉꯥ ꯑꯗꯨ ꯑꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯖꯤꯕ ꯑꯄꯤꯛꯄꯁꯤꯡꯅ ꯃꯊꯪ ꯃꯊꯪ ꯃꯄꯣꯛ ꯂꯥꯡꯑꯣꯟ ꯇꯥꯟꯈꯠꯂꯛꯇꯨꯅ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯇꯥꯟꯈꯠꯂꯛꯂꯤꯕꯅꯤ꯫ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯁꯤ ꯂꯥꯏꯖꯩꯁꯤꯡꯗꯒꯤ ꯄꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯖꯤꯕꯁꯤꯡꯒꯤ ꯑꯁꯦꯡꯕ ꯏꯃꯥꯗꯤ ꯏꯁꯤꯡꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯅ ꯌꯣꯛꯆꯕꯤ ꯏꯃꯥꯅꯤ, ꯑꯅꯤꯁꯨꯕꯤ ꯏꯃꯥꯅꯤ꯫ ꯑꯗꯨꯒ ꯖꯤꯕꯁꯤꯡꯅ ꯃꯊꯪ ꯃꯊꯪ ꯃꯤꯑꯣꯏ ꯄꯣꯛ ꯇꯥꯟꯈꯠꯂꯛꯄꯗ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯌꯧꯒꯗꯕ ꯅꯛꯁꯤꯜꯂꯛꯂꯕ ꯖꯤꯕꯁꯤꯡꯗꯤ ꯁꯟ, ꯏꯔꯣꯏ, ꯍꯨꯏ, ꯍꯧꯗꯣꯡꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯒꯗꯕ ꯅꯛꯁꯤꯜꯂꯛꯂꯕ ꯖꯤꯕꯁꯤꯡꯅꯤ ꯍꯥꯏꯅꯩ꯫ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏꯒꯤ ꯃꯃꯤ ꯍꯧꯐꯝ ꯑꯣꯏꯅ ꯑꯀꯥꯁꯇ ꯊꯋꯥꯏꯃꯤꯆꯥꯛ ꯀꯧꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯀꯥꯁꯇꯒꯤ ꯊꯋꯥꯏꯃꯤꯆꯥꯛ ꯃꯊꯤ ꯐꯥꯏꯕ ꯍꯥꯏꯗꯨꯅ ꯊꯋꯥꯏꯃꯤꯆꯥꯛꯇꯒꯤ ꯃꯉꯥꯜ ꯑꯣꯏꯕ ꯑꯃ ꯇꯥꯔꯛꯄ ꯎꯔꯤꯕꯗꯨ ꯄꯣꯛꯀꯗꯕ ꯖꯤꯕꯗꯨꯒꯤ ꯊꯋꯥꯏꯅꯤ꯫ ꯇꯥꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯀꯥꯁꯇ ꯊꯣꯛꯂꯤꯕ ꯌꯥꯝꯈ꯭ꯔꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯊꯋꯥꯏꯃꯤꯆꯥꯛꯁꯤꯡ ꯑꯁꯤ ꯀꯥꯡꯂꯨꯞ 19 ꯊꯣꯛꯅ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯃꯈꯣꯏ 19ꯇꯨꯕꯨꯁꯨ ꯑꯃꯨꯛ 7 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯃꯗꯤ ꯄꯨꯒꯗꯕ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯋꯥꯏꯃꯤꯆꯥꯛ ꯑꯆꯪꯕ, ꯃꯃꯤꯠ ꯇꯥꯡꯕ, ꯑꯊꯣꯛꯄ, ꯃꯃꯤꯠ ꯁꯦꯞꯄ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯈꯣꯏ ꯃꯈꯣꯏꯅ ꯄꯨꯔꯨꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯄꯣꯛꯂꯨꯔꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯇꯥꯏꯕꯪꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯀꯅꯥ ꯑꯃꯅ ꯑꯐꯕ ꯑꯆꯪꯕ ꯊꯋꯥꯏꯃꯤꯆꯥꯛꯇ ꯄꯣꯛꯇꯨꯅ ꯑꯊꯣꯏꯕ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯣꯏꯅꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯊꯣꯛꯄ, ꯃꯃꯤꯠ ꯁꯦꯞꯄ, ꯃꯃꯤꯠ ꯇꯥꯡꯕꯗ ꯄꯣꯛꯇꯨꯅ ꯑꯐꯕ ꯀꯌꯥ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯄꯥꯟꯈꯤꯕ ꯊꯋꯥꯏꯃꯤꯆꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯇꯥꯏꯕꯪꯗ ꯃꯥꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯊꯋꯥꯏꯃꯤꯆꯥꯛ ꯑꯆꯪꯕꯗ ꯄꯣꯛꯄ ꯖꯤꯕꯁꯤꯡꯅ ꯑꯆꯧꯕ ꯑꯊꯣꯏꯕ ꯖꯤꯕꯁꯤꯡ ꯑꯣꯏꯅꯩ꯫ ꯑꯗꯨꯒ ꯑꯊꯣꯛꯄ, ꯃꯃꯤꯠ ꯁꯦꯞꯄ, ꯃꯃꯤꯠ ꯇꯥꯡꯕ ꯑꯁꯤꯅꯆꯤꯡꯕ ꯊꯋꯥꯏꯃꯤꯆꯥꯛꯁꯤꯡꯗ ꯄꯣꯛꯄ ꯖꯤꯕꯁꯤꯡꯅ ꯑꯀꯥꯏꯕ ꯑꯌꯦꯠꯄ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯒꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯊꯋꯥꯏꯃꯤꯆꯥꯛꯁꯤꯡ ꯑꯁꯤꯒ ꯖꯤꯕꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯃꯃꯥꯡꯉꯩꯗ ꯅꯣꯡꯗꯪꯉꯥ ꯆꯤꯔꯟ ꯀꯧꯕ ꯈꯨꯟ ꯑꯃꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯎꯔꯪꯕ ꯀꯧꯕ ꯑꯃꯒ ꯂꯥꯡꯅꯨꯇꯣꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣꯁꯤ ꯅꯣꯡꯒꯥꯈꯤ꯫ ꯂꯥꯡꯅꯨꯇꯣꯟ ꯀꯧꯕꯤ ꯏꯕꯦꯝ ꯑꯁꯤ ꯑꯁꯣꯡꯕ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯃꯊꯟꯇ ꯂꯩꯕꯅ ꯌꯥꯝꯅ ꯀꯤꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥ ꯑꯄꯤꯛꯄ ꯑꯁꯤꯕꯨ ꯌꯦꯡꯖꯔꯒ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗꯅ ꯇꯦꯡꯊꯥꯖꯔꯛꯈꯤ꯫ ꯍꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯀꯣꯔꯧ ꯅꯣꯡꯕꯨ ꯀꯥꯈꯤꯗꯨꯅ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯍꯥꯛꯄꯨ ꯑꯄꯤꯛꯄ ꯏꯆꯥꯁꯤꯒ ꯃꯤ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯒ ꯀꯣꯔꯧ ꯊꯛꯇ ꯀꯥꯈꯤꯕꯗꯤ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯀꯅꯥꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯄꯥꯎꯃꯦꯟꯅꯗꯨꯅ ꯂꯦꯟꯒꯗꯒꯦ? ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯅꯥꯏ ꯅꯨꯄꯤꯕꯨꯁꯨ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯗꯨꯅ ꯏꯪꯅ ꯇꯞꯅ ꯂꯩꯖꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯣꯟꯖꯔꯒ ꯀꯞꯆꯔꯛꯈꯤ꯫ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ,
nahangna karamba matamda chawraktuna ima aihak leiri imana karige kappano hairakadaba matam madubu kayam walibage imagi thamoise pothafam khangjelaktre asomna ahing khudingmakta toina kapsarakhi magi kapaki mohong mataudu yumadugi manungda makon saduna leiriba sembang matai manau aniduna numit khudingmakki tarakpada sembang laba mo manidu yamna mapungning nungairakidre makoi anina wa khannarakhi aikoi anina yum masigi manungda nungai nei kon saduna nongju nungsa nangdana leiribasi kayada nungairiba adubu hojikti yum masigi yumbu asi leikhidabana yumbu nupi asina mathwai nungaitana kapsaribasi uraga aikoi ani magidamak karama mating pangadage khannarakhi sembang nupi na haijarakhi ibungo aikhoidi ujeki jata poluraba apikpa pangal sonbo sengni jiba khudingmangna aikhoibu thoina singthanadribani matau karamna makhoigi mating pangani takpiu sembang labaduna hairakhi sumi bema aikhoi apikpa sonbo ujeki jata polurabasu aikhoigi ithakta punamapu sembiba mapu amadi leri maki maphamda aikhoi anina ningjaraduna pikli ba angang asigi mateng kharatasu pangba ngamlabadi pokpaki mahi kharatasu phangani angang asigi mapa aduna magi yungi manungda ikon sanbiduna aikhoi anina nungaina leiduna isa kaya maron puthokhrabani aduna aikhoina su magi masagi damak mateng oigadaba kharadi tawpham thui sembang labagi wadu taraga sembang amomna haijarakhi karigino ibungona yumbu nupi asibudi panbedraga apikpa angang asigi wa ngakta ngangbiribasibu madu targa sembang labana hairakhi chumi bema aina angang asigi oina ngangduna mama asigi maramda karisu pandribasi atai amagi natti mama asisu angang asina sahi manga surakpa matamda siragani aduna aina angang asigi maramda magi mateng karamna pangsige hairibani wadu targa sembang amomdusu kappa haurakle mahangna hairakhi asuk nungsikhraba yumbu nupi ima saklabi asisu siba taraba adudi karam tawgani makhoigi lamandi aikhoina karamna singba tariba sembang nupi adu themba yadaba makai kaplakle sembang laba duna hairakhi ibema nahangna kaplibadu toklo aikhoi ani samudra mapanda sai kharachi lainingduna angang asigi mating pangba ngamnaba honarurasi wadu targa sembang amomaduna harauna yaraduna thuna satlasi hainaduna yumbu nupiduda yengjarga makhoi anina maron lolaga aikhoi amuk satlukige haijarakhi madu taraga yumbu nupiduna hairakhi nakoi anina hairibadu kari hairibano aidi nakhoina hairibadu karisu khangdre numit khudingi gangbaga ngasi nakhoi anina nganglibasiga manadi nakhoisu laibak thirabi ima sabu thadoktuna chatlage khalabra asumna hairaga nupidu kapsarakhi magi wadu taraga sembang laba amomdu paithokpa ngamdaduna wana maru lukthaduna leikhi sembang laba amomgi matau uraga nupi aduna masa angang adubu yengjaraga kapladuna haijarakhi imagi bungo nungsiba nahakpu tabra nabai sembang laba nase sembang nupi makhoi anisu ima sabu thadoktuna chatlage hairi male makhoi bu napa nama oiba aikhoi anina ningon mawani khanduna nasieni khanduna luna sana imung asida thamleibani makhoina yumgi phamenda makon saduna masa koklabadi madubuna ningon mawani khalido aduga mangsokta makon saduna masa pothoklabadi nase nasani khanduna sembangna paibadi ibaini hairibani hayeng nangna sauraga nase nabai buthina tawrakkanu makhoidi taibang miga yamna naknaba marini aduna hayeng imana laikhidrabasu sembangna yumda changtuna makon saba matamda tati tawoi tawrakkanu nase nabaini makhoi bun hangna mathi kami khanduna tanthokpi ba thoklabadi makhoidi leiku leiraida makon saduna leiba tabani madu imana yenglaga yamna nungai roi imana haibe ilu
Nache nabaibu luna chana tawjaraga isage afaba oigadoribani. Madu natrabadi nache nasanbu thina tawbaga sap manaba dos phangadoribani. Mamana masada hairibu wadu taraga sembang anidu mamitagi mapi taraduna paithokpa ngamdana tumina maru lukthaduna laiki. Nupi asine ising sokpa chatkringaida sembang aniduna paisilaktuna angang asigi marai bakta masina soklaga bor piramlaga paikhre. Nupi aduna ising puduna laklabada sembang anidu leiramdre. Sembang laba si jibagi maramda yamna khangnami. Mahana Ganga Torbanda lainingduna laikre. Nomagi manungda matam kharadang machanjak thi. Atai matamdana isorbu ningduna laiki. Mahake asetpa lainingda taibang semba mapu aduna khanki. Onthokpanida sembang asina ninglibasidi taibangdu oithokpa yaba wafam natti. Mahangna mana makon saroriba yumbu adubu hingat handuna yumbu rembi asibuna sienbiganu haina khanduna aibu ningjari. Adubu magi warep asidi taibangna sanadaba mawngni. Sikrabani pa masagi polang mai thakraba adubu matau karamta aina hingalhangani. Adum tawrabadi taibangna yai khanaduna mathang mathang sa tharaklabadi aina wana semkiba taibang asi mangba tare. Magi lining asi karamna thugaigani khanki. Asumna lining lakpada angang asi sei manga surakpada mama asi khangkhaudana sire. Mama sirabada angang asi tawpham khangdana kaptuna leire. Laigi nungdamna hiringa lalon bakara makogi hitian tafamda thunglakhi. Makoina angang amana yamna mapuning nungsine kaplibadu taraduna yumdu tamna laklami. Maduda makoina angang aduna kaplibadu sangsenduna yengbada mama adu siduna leiba thengnaraduna makoi langminabasing wa tanaraduna asibadubu poloibire. Aduga nipa masadubuna makoiga loinana satminarasi haiki. Maduda nipa masaduna hangjarakhi. Pabung khoi asibagi leibak haibasi kadaida leibagi. Aduga asibasingna karam tawbagi aingonda khara takpiramo. Wadu taraga makoi mayamge ahan oibaduna hairakhi. Ibungo nangna hangliba wafam adudi taibangna khangba wafam natti. Kanasu asibagi lamda chatluba yawba natti. Adug haini haibagi wani. Wadu taraga ni pamasaduna makha tarakhi. Pabong mina ngangnaba amadi soidana leiramgani. Asibagi layaduna kari maming kaubagi makoigi leifamna kadaidano. Mina khangnabadu aingonda takpiramu. Wadu taraga ni paduna khalakhi. Angang asi khamba yararoi. Magi mapuningda akiba yaudana hanglaklibani khanduna. Ibungo misingna ngangnabada asibagi ningthaudi jom kawi hai. Magi leibak aduda asibasing lei hai. Makoigi leibakti khamai kaidani. Ahingba jiba amatana yauba ngamba natti. Aduna nahak thoina waruraganu. Taibangda pogliba aikhoi khudimak nongmadi soidana siragadaba ngaktani. Aduna nahak nathanta leiba nungairoi aikhoiga loinana chatlasi. Wadu taraga angang aduna haijarakhi. Pabung aihak asibagi laya aduga thengnaduna wari sadriba phawba mahaki konung thiduna chatkani. Pabungna haibiribadu aibu nungsibadagini. Adubu aidi sikraba ima pabunganigi manakta chattuna asiba ningthau unajarukhige hairamlaga angang asi khamba yadana khamaigai tamna chatpa horakle. Mahak akiba haibadu mangonda leiti. Sa kai thengnarabasu thausadana adum chatli. Nongmadi sambang labasina machinjak thiba pairakpada asongma lambida chatliba angang adubu urubada sambang labadu swai lawi. Mahak haujikti Isorgi kripa phangbadagi miron thokle. Mahangna hairakhi. Ibungo nahangna chatlibadu kadaidano. Kari maramgi chatlibano. Maramdo aingonda sengna amukta ta'o hairakhi. Wadu tabada angang aduna ngakna sembang adubu yenglaga sembangna miron thokpa angakpani. Mafam asibu asibagi leibak haibadu yaurabra khandana hairakhi.
ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯑꯁꯤꯕꯁꯤꯡꯒꯤ ꯂꯩꯕꯥꯛꯇ ꯄꯥꯟꯕ ꯖꯣꯝ ꯅꯤꯡꯊꯧꯒ ꯎꯅꯖꯗꯨꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯃꯥ ꯑꯅꯤꯕꯨ ꯎꯅꯖꯒꯦ ꯇꯧꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯑꯁꯤꯕꯁꯤꯡꯒꯤ ꯂꯩꯐꯝ ꯍꯥꯏꯕꯗꯨꯔꯥ? ꯑꯉꯥꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇꯤ ꯀꯅꯥꯅꯁꯨ ꯆꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯕꯥꯏꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯗ ꯏꯀꯣꯟ ꯁꯥꯗꯨꯅ ꯏꯆꯥ ꯃꯊꯪ ꯃꯊꯪ ꯆꯥꯀꯣꯛ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯆꯍꯤ ꯀꯌꯥ ꯅꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯆꯥ ꯃꯃꯥꯡꯅꯤ ꯈꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯅꯍꯥꯛ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯄꯥꯕꯨꯡ ꯑꯗꯨ ꯁꯤꯈꯤꯕꯗꯒꯤ ꯏꯊ꯭ꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗ ꯅꯪꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯁꯨ ꯆꯍꯤ 5ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯗꯨꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯒꯪꯒꯥ ꯃꯄꯥꯟꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯅꯪꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯑꯉꯥꯡ ꯅꯤꯄꯥꯗꯨꯅ ꯁꯦꯝꯕꯥꯡ ꯂꯥꯕꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯏꯁꯣꯔꯅꯣ? ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯏꯀꯣꯟ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤꯅꯤ꯫ ꯁꯦꯝꯕꯥꯡ ꯑꯩꯈꯣꯏꯅ ꯆꯪꯗ꯭ꯔꯕ ꯏꯀꯣꯟ ꯁꯥꯅꯤꯡꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗꯤ ꯂꯩꯕꯗ ꯈꯔ ꯋꯥꯒꯅꯤ꯫ ꯌꯨꯝꯂꯥꯏ ꯊꯣꯛ ꯀꯌꯥ ꯄꯥꯡꯗ꯭ꯔꯕ ꯌꯨꯝꯅꯤ꯫ ꯑꯗꯨꯒ ꯁꯦꯝꯕꯥꯡ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝꯗꯨꯒꯤ ꯐꯝꯃꯦꯟꯗ ꯏꯀꯣꯟ ꯁꯥꯔꯒ ꯏꯃꯨꯡꯗꯨꯗ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡꯗꯨ ꯄꯤꯕꯥꯅꯤ ꯍꯥꯏꯅ ꯈꯪꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯪꯁꯣꯛꯇ ꯏꯀꯣꯟ ꯁꯥꯗꯨꯅ ꯏꯆꯥ ꯄꯨꯊꯣꯛꯂꯕꯗꯤ ꯏꯃꯨꯡꯗꯨꯗ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡꯗꯨ ꯀꯩꯅꯥꯅꯤ ꯍꯥꯏꯅ ꯈꯪꯅꯒꯅꯤ꯫ ꯑꯗꯨꯅꯕꯨ ꯁꯦꯝꯕꯥꯡ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯥꯡꯅ ꯄꯥꯏꯔꯤ ꯏꯕꯥꯏꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯥꯏ, ꯑꯩꯍꯥꯛ ꯑꯁꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯈꯔ ꯉꯥꯡꯅꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯗ ꯄꯨꯔꯛꯀꯦ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯑꯁꯤꯕꯁꯤꯡꯒꯤ ꯂꯩꯐꯝꯗꯨ ꯌꯧꯅꯕ ꯑꯩꯕꯨ ꯄꯨꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯑꯉꯥꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇꯤ ꯇꯥꯏꯕꯪ ꯖꯤꯕ ꯑꯍꯤꯡꯕꯁꯤꯡꯅ ꯀꯅꯥꯅꯁꯨ ꯆꯠꯂꯨꯗ꯭ꯔꯤ, ꯀꯅꯥꯅꯁꯨ ꯈꯪꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯀꯔꯝꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯇꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧꯗꯤ ꯈꯥꯒꯤ ꯂꯝꯗ ꯂꯩ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯡꯅꯕꯗꯤ ꯂꯩ꯫ ꯑꯗꯨꯅ ꯏꯁꯦꯟ ꯏꯕꯥꯏꯅ ꯇꯧꯒꯗꯕꯗꯤ ꯀꯔꯤ ꯇꯧꯔꯒ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧ ꯎꯅꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕ ꯇꯧꯔꯒꯅꯨ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯥ ꯃꯥꯏꯀꯩꯗ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯂꯤ ꯍꯥꯏꯅꯕꯅ ꯁꯤꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯁꯤ ꯆꯠꯍꯟꯒꯨꯝꯁꯤ꯫ ꯈꯥꯒꯤ ꯊꯣꯡ ꯆꯥꯛꯄꯤ ꯅꯨꯡꯈꯣꯡꯗ ꯏꯁꯤꯡꯁꯤ ꯐꯩꯅ ꯊꯦꯡꯗꯨꯅ ꯊꯝꯂꯒ ꯑꯁꯤꯕ ꯄꯨꯝꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤꯕ ꯀꯧꯕ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤꯅꯣ ꯑꯁꯤꯕ ꯑꯃꯠꯇ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯁꯣꯏꯗꯅ ꯊꯤꯔꯛꯈꯤꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯏꯁꯦꯟ ꯏꯕꯥꯏꯒ ꯑꯁꯤꯕ ꯅꯤꯡꯊꯧꯒ ꯎꯅꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯁꯤꯡꯁꯤ ꯀꯔꯝꯅ ꯊꯤꯡꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯁꯦꯝꯕꯥꯡ ꯄꯟꯗꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ꯫ ꯑꯩꯅ ꯍꯥꯟꯅ ꯃꯁꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯗꯨꯅ ꯆꯍꯤ ꯈꯔꯁꯤ ꯂꯥꯏ ꯅꯤꯡꯗꯨꯅ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥ ꯀꯌꯥ ꯐꯪꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯔꯒꯅꯨ, ꯅꯕꯥꯏꯅ ꯅꯪꯒꯤ ꯄꯥꯝꯂꯤꯕꯗꯨ ꯊꯨꯡꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯁꯦꯝꯕꯥꯡ ꯄꯤꯕ ꯄꯟꯗꯤꯠꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯒ ꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡꯂꯗꯨꯅ ꯇꯣꯔꯦꯟ ꯇꯣꯔꯕꯥꯟ ꯑꯇꯣꯡꯕ ꯑꯃꯗ ꯂꯦꯞꯂꯦ꯫ ꯃꯁꯥꯗꯨ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯃꯁꯥ ꯁꯔꯨꯡ ꯑꯃ ꯇꯨꯔꯦꯟꯗ ꯐꯩꯅ ꯊꯠꯂꯦ꯫ ꯋꯥꯌꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯕꯥꯡꯒꯤ ꯃꯁꯥꯅ ꯇꯨꯔꯦꯟ ꯊꯠꯄꯗ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃ ꯐꯥꯎꯕ ꯈꯥ ꯃꯥꯏꯀꯩꯗ ꯂꯤꯊꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯕꯁꯤꯡꯒꯤ ꯍꯤꯁꯤꯡꯗꯨ ꯍꯣꯟꯊꯕ ꯌꯥꯗꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯆꯥ ꯀꯥꯏꯅꯔꯛꯄ ꯀꯌꯥ, ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯛꯄ ꯀꯌꯥ, ꯅꯨꯄꯤ ꯀꯥꯏꯅꯔꯛꯄ ꯀꯌꯥ, ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅꯔꯛꯄ ꯀꯌꯥ, ꯃꯌꯥꯝ ꯑꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜꯁꯤꯡ ꯑꯗꯨꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯃꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯑꯗꯨꯅ ꯈꯜꯂꯤ, ꯇꯥꯏꯕꯪ ꯑꯁꯤꯗꯤ ꯀꯌꯥꯗ ꯑꯋꯥꯕꯒꯤ ꯃꯁꯛꯅꯣ! ꯁꯤꯔꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯀꯌꯥꯗ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯩꯁꯥ ꯂꯥꯡꯅ ꯑꯁꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕꯅꯣ! ꯑꯩꯒꯤ ꯏꯁꯦꯟ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯐꯪꯂꯤꯕꯁꯤ ꯆꯨꯝꯃꯤ꯫
ꯑꯗꯨꯅ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯄꯟ ꯑꯁꯤ ꯊꯥꯗꯣꯛꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯦꯝꯕꯥꯡ ꯑꯃꯣꯝ ꯑꯗꯨꯅ ꯄꯥꯏꯔꯛꯇꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯕꯣꯟ ꯑꯁꯤꯗ ꯆꯪꯗꯨꯅ ꯍꯩꯕꯣꯡ ꯀꯪꯒꯧꯔꯨ ꯍꯦꯛꯇꯨꯅ ꯆꯥꯎ, ꯅꯁꯥꯗꯨ ꯁꯣꯛꯍꯟꯒꯅꯨ꯫ ꯏꯆꯦꯅ ꯅꯕꯥꯏꯒꯤ ꯆꯥꯕ ꯋꯥꯠꯇꯅꯕ ꯃꯆꯤꯟꯖꯥꯛ ꯏꯟꯕꯤꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯤꯕ ꯅꯤꯡꯊꯧꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯆꯤꯟ ꯏꯄ꯭ꯋꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯒꯨꯝꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯋꯥ ꯏꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯩꯕꯣꯡ ꯀꯪꯒꯧꯔꯨ ꯍꯦꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯈꯤ꯫ ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯏꯁꯤꯡ ꯊꯤꯡꯈꯤꯕꯅ ꯈꯥ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯁꯤꯕꯁꯨ ꯑꯍꯤꯡꯕꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯖꯤꯕ ꯄꯨꯝꯅꯃꯛ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯁꯨ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯀꯅꯥꯃꯠꯇ ꯊꯨꯡꯂꯗ꯭ꯔꯕꯗ ꯑꯁꯤꯕ ꯅꯤꯡꯊꯧꯅ "ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯅꯤꯅꯤ ꯃꯉꯥꯅꯤꯁꯤ ꯑꯁꯤꯕ ꯑꯃꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯕꯒꯦ" ꯈꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯦꯝꯕꯥꯡ ꯄꯟꯗꯤꯠꯅ ꯏꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯑꯁꯤꯕ ꯃꯌꯥꯝꯅ ꯏꯁꯤꯡ ꯏꯃꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯁꯤꯕ ꯅꯤꯡꯊꯧꯅ "ꯃꯥꯡꯂꯦ ꯃꯥꯡꯂꯦ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯁꯪꯁꯥꯔꯁꯤꯗꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯀꯔꯝꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯀꯟꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ?" ꯌꯦꯡꯂꯛꯄꯗ ꯃꯄꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯛꯇꯤ ꯑꯁꯤ ꯄꯤꯕꯤꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯁꯦꯝꯕꯥꯡ ꯂꯥꯕꯗꯨꯕꯨ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯪꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯁꯦꯝꯕꯥꯡ ꯂꯥꯕꯒꯤ ꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯁꯦꯝꯕꯥꯡ ꯄꯟꯗꯤꯠ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯛꯅ ꯅꯁꯥꯅ ꯄꯟ ꯊꯤꯡꯗꯨꯅ ꯂꯥꯏꯖ ꯏꯁꯤꯡ ꯊꯤꯡꯒꯠꯇꯨꯅ ꯑꯁꯤꯕꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯊꯠꯇꯨꯅ ꯊꯝꯂꯤꯕꯗꯤ ꯅꯪꯅ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦ?" ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯍꯥꯏꯖꯔꯛꯈꯤ, "ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯅ ꯏꯁꯤꯡꯒꯤ ꯄꯟ ꯊꯤꯡꯂꯤꯕꯁꯤꯗꯤ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯈꯔ ꯂꯝꯍꯦꯟꯃꯜꯂꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯁꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯔꯣꯏ꯫ ꯙꯔꯃ ꯂꯩꯕ ꯂꯥꯏ ꯑꯃꯗ ꯑꯣꯏꯍꯜꯂꯒꯦ ꯈꯟꯖꯗꯨꯅ ꯑꯩꯅ ꯑꯁꯤꯕꯁꯤꯡꯒꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕꯅꯤ." ꯑꯁꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯀꯔꯝꯕ ꯑꯩꯅ ꯙꯔꯃ ꯂꯩꯇꯕ ꯊꯕꯛ ꯌꯥꯎꯈ꯭ꯔꯕꯒꯦ? ꯅꯍꯥꯛꯅ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯈꯪꯕꯗꯨ ꯍꯥꯏꯌꯨ" ꯍꯥꯏꯔꯛꯈꯤ꯫ "ꯐꯔꯦ, ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯙꯔꯃ ꯂꯩꯔꯕ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯁꯦꯟꯅꯤꯄꯥ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯁꯤꯍꯟꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯆꯍꯤ 5ꯗ ꯉꯥꯏꯔꯤꯕꯁꯤꯅ ꯃꯊꯟꯇ ꯀꯔꯝ ꯇꯧꯅ ꯇꯥꯏꯕꯪꯗ ꯍꯤꯡꯒꯅꯤ ꯈꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯣ? ꯅꯍꯥꯛꯀꯤ ꯐꯅ ꯀꯟꯕ ꯋꯥꯌꯦꯜ ꯑꯣꯏꯔꯕꯁꯨ ꯈꯔ ꯈꯖꯤꯛ ꯀꯟꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯅꯅꯥꯏ ꯑꯩꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯊꯧꯅꯗꯤ ꯃꯈꯣꯏꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯈꯣꯏꯅ ꯇꯧꯖꯔꯛꯄ ꯀꯔꯃꯒꯤ ꯐꯜꯅꯤ ꯍꯥꯏꯅ ꯈꯨꯝꯕꯤꯔꯛꯀꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯠꯇꯁꯨ ꯑꯉꯥꯡꯅ ꯆꯥꯎꯗꯨꯅ ꯃꯁꯥꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯖꯕ ꯉꯝꯕ ꯐꯥꯎꯕꯗꯪꯗꯤ ꯑꯃꯇꯪꯗꯤ ꯍꯤꯡꯍꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗꯤ ꯅꯅꯥꯏꯗꯤ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯑꯉꯥꯡꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯑꯅꯤꯗꯨꯕꯨ ꯍꯤꯡꯍꯟꯕꯤꯗꯨꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯕꯗꯨ ꯑꯣꯏꯍꯟꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯅꯅꯥꯏꯅ ꯑꯁꯤꯕꯁꯤꯡꯁꯤꯕꯨ ꯊꯥꯗꯣꯛꯆꯕ ꯉꯝꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯉꯝꯖꯔꯣꯏ꯫ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯤ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯃꯁꯥ ꯀꯛꯂꯕꯁꯨ ꯃꯍꯥꯛꯇꯤ ꯒꯨꯔꯨꯒꯤ ꯕꯣꯔ ꯐꯪꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯇꯥꯏꯕꯪꯗ ꯍꯧꯅꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯅꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯗꯕꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯦꯝꯗꯨꯅ ꯍꯥꯏꯖꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯁꯦꯝꯕꯥꯡ ꯄꯟꯗꯤꯠ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯇꯥꯏꯕꯪꯄꯥꯟꯗ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯄꯨꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯒ ꯂꯣꯏꯅꯅ ꯍꯤꯡꯒꯠꯆꯔꯣ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯅ ꯍꯦ ꯑꯁꯤꯡꯕ ꯁꯦꯝꯕꯥꯡ ꯄꯟꯗꯤꯠ, ꯅꯍꯥꯛꯅ ꯃꯄꯨꯅ ꯁꯦꯝꯕ ꯁꯪꯁꯥꯔꯁꯤ ꯀꯥꯏꯍꯟꯗꯅ ꯑꯉꯥꯡ ꯑꯁꯤꯒꯤꯁꯨ ꯃꯅꯤꯡ ꯊꯨꯡꯖꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯋꯥꯈꯜ ꯇꯧꯕꯤꯗꯨꯅ ꯌꯥꯕꯤꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯐꯝꯗ
ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯑꯇꯃ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯌꯥꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯕꯨ ꯎꯍꯜꯂꯒꯦ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯍꯟꯁꯤ ꯑꯗꯨꯒ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯅꯤꯗꯨ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯟꯅ ꯖꯤꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯝꯈꯨꯅꯨ ꯍꯥꯏꯕ ꯎꯆꯦꯛ ꯑꯗꯨ ꯑꯣꯜꯍꯟꯗꯨꯅ ꯇꯥꯏꯕꯪꯗ ꯑꯉꯥꯡꯒ ꯂꯩꯃꯤꯟꯅꯖꯅꯕ ꯊꯥꯔꯒꯦ ꯃꯁꯤꯗ ꯅꯍꯥꯛꯅ ꯄꯦꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯄꯟꯗꯤꯠꯅ ꯍꯥꯏꯖꯔꯛꯈꯤ ꯆꯨꯝꯃꯤ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯟꯅ ꯂꯥꯏꯅꯤꯡꯊꯧꯅ ꯄꯥꯡꯊꯣꯛꯄꯤꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯄꯤꯔꯒ ꯅꯅꯥꯏꯒꯤ ꯄꯟꯁꯤ ꯊꯥꯖꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯁꯤ ꯅꯤꯡꯊꯧꯅ ꯑꯉꯥꯡꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯁꯌꯥ ꯃꯤꯔꯦꯟꯕꯨ ꯀꯧꯔꯗꯨꯅ ꯑꯁꯤꯕ ꯑꯃꯁꯨꯡ ꯑꯆꯪꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯐꯤꯖꯪ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯎꯅꯍꯟꯈꯤ ꯃꯄꯥ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛꯀꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯒꯤ ꯁꯛꯐꯝ ꯎꯖꯕ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯄꯥꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯆꯥꯒꯤ ꯅꯐꯝꯗꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗු ꯑꯣꯏꯍꯧꯔꯦꯗꯣ ꯏꯆꯥꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯗꯨ ꯏꯄꯥꯅ ꯎꯔꯕꯁꯨ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯗꯤ ꯀꯔꯤꯁꯨ ꯇꯧꯖꯕ ꯉꯝꯗꯕꯅ ꯏꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯕꯨ ꯎꯅꯤꯡꯕꯗꯒꯤ ꯁꯪꯁꯥꯔꯒꯤ ꯋꯥꯕꯨ ꯊꯑꯣꯏꯗꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯎꯅꯖꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯅꯖꯕ ꯐꯪꯂꯦꯗꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯪꯁꯥꯔ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯕꯨ ꯄꯨꯔꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯈ꯭ꯔꯕꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯅ ꯅꯚꯥꯏ ꯁꯦꯝꯕꯥꯡꯒꯤ ꯌꯥꯊꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯁꯪꯁꯥꯔꯗ ꯇꯧꯔꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯃꯨꯔꯇꯤ ꯁꯌꯥ ꯃꯤꯔꯦꯟꯕꯨ ꯎꯖꯔꯛꯂꯕꯗ ꯑꯉꯥꯡꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯀꯞꯂꯛꯂꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯆꯥꯕꯨ ꯀꯣꯟꯕꯤꯔꯗꯨꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯛꯂꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯑꯗꯨꯗ ꯅꯥꯇꯣꯝꯇ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯕ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯆꯍꯤ 5ꯗ ꯉꯥꯏꯔꯤꯕ ꯏꯆꯥꯅ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯍꯩꯇ꯭ꯔꯤꯕ ꯅꯍꯥꯛꯅ ꯀꯔꯝ ꯇꯧꯔꯒ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯒꯗꯧꯔꯤꯕꯅꯣ ꯅꯃꯥ ꯑꯩꯍꯥꯛꯁꯨ ꯃꯄꯨꯒꯤ ꯊꯧꯗꯥꯜ ꯑꯣꯏꯔꯗꯨꯅ ꯑꯁꯤ ꯂꯝꯕꯤꯗ ꯆꯠꯄ ꯇꯥꯔꯛꯂꯕꯗ ꯏꯆꯥꯒꯤ ꯈꯟꯕꯗ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯅ ꯏꯈꯣꯡ ꯑꯁꯤ ꯊꯥꯡꯇꯣꯛꯄ ꯉꯝꯗꯅ ꯂꯩꯔꯕꯗ ꯖꯣꯝꯒꯤ ꯑꯀꯟꯕ ꯌꯥꯊꯪꯅ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯊꯋꯥꯏꯁꯤꯅ ꯏꯆꯥꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯖꯔꯒ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯃꯣꯏꯅ ꯅꯤꯡꯉꯝꯗꯅ ꯖꯣꯝꯒꯤ ꯁꯚꯥ ꯌꯧꯏꯗꯨ ꯃꯄꯨꯒꯤ ꯑꯀꯟꯕ ꯌꯥꯊꯪꯅ ꯖꯣꯝꯒꯤ ꯁꯚꯥ ꯌꯧꯔꯕꯁꯨ ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯕꯗꯤ ꯇꯣꯛꯇꯦ ꯑꯩꯅ ꯀꯞꯆꯕꯒꯤ ꯈꯣꯟꯖꯦꯜꯗ ꯂꯩꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯇ ꯄꯤ ꯇꯥꯅꯈꯤ ꯃꯆꯥꯕꯨ ꯆꯦꯟꯖꯠ ꯀꯣꯜꯂꯗꯨꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯛꯂꯤ ꯃꯆꯥ ꯑꯉꯥꯡꯅ ꯃꯃꯥꯕꯨ ꯊꯥꯗꯣꯛꯎ ꯌꯥꯗ꯭ꯔꯕꯗ ꯖꯣꯝꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯃꯥ ꯅꯄꯥ ꯑꯅꯤꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯖꯤꯕ ꯑꯃꯒꯤ ꯃꯨꯔꯇꯤ ꯄꯨꯗꯨꯅ ꯇꯥꯏꯕꯪꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯒꯦ ꯑꯩꯅ ꯄꯤꯔꯤꯕ ꯖꯤꯕ ꯑꯅꯤꯗꯨꯕꯨ ꯅꯍꯥꯛꯅ ꯅꯄꯥ ꯅꯃꯥꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯧ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯏ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯂꯥꯕ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤ ꯖꯣꯝꯔꯥꯖꯅ ꯁꯦꯝꯕꯥꯡ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯟꯗꯤꯠ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯅ ꯌꯥꯕꯤꯔꯣ ꯑꯁꯤ ꯊꯣꯡ ꯊꯥꯕꯤꯔꯣ ꯖꯣꯝꯔꯥꯖꯀꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡꯅ ꯍꯥꯏꯔꯛꯈꯤ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯃꯊꯟꯇ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯕꯒꯤ ꯍꯩꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯔꯝꯗꯁꯨ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯋꯥꯈꯜ ꯈꯔ ꯈꯟꯕꯤꯕ ꯇꯥꯏ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯒꯗꯒꯦ ꯁꯦꯝꯕꯥꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯖꯣꯝꯔꯥꯖꯅ ꯋꯥꯈꯜ ꯇꯧꯔꯒ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯐꯔꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 15 ꯁꯨꯔꯕ ꯃꯤꯒꯨꯝ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯕ ꯍꯩꯁꯤꯡꯕ ꯑꯣꯏꯔꯁꯅꯨ ꯑꯩꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯖꯣꯝꯔꯥꯖꯀꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯍꯤꯡꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯝ ꯈꯨꯅꯨ ꯑꯣꯏꯅ ꯍꯤꯡꯒꯠꯍꯟꯗꯨꯅ
ताइबंगदा अमुक हन उजबदी फंगलगनी हाइरी अदुना इसेन इबाइना इमा पाबुंगी थवाइना वनबा लमखुनु ओइना पुरसी हाइरखी आंगांग अदुसु पुनमकी वा तारादुना फरे इबाइना हाइबे याजरगे हाइरखी मदुदा जोमराजना पेलदुना आंगांग अदुगी मामा मापानी की थवाइ मेरेना दुबु ngasi nakoy animak amuk hana taibangda lam kunu oina onduna nasagi matung induna nakoy ani ke kanglup jat puthok loro nakoy di taibang miyoy bana sa dabo oira sunu taibangna lam kunu di taibang miyoy bigi thawai na olak pani haiba khangja sunu nakoy na puning nungsi na khongbadu taibangna taraga ma puning nungsi ba phaw sunu taibangi saijan sayada sumang thelonda nakoyna khonglaga taibang miyoy basingna ising khara putoktuna nakoygi damak haidoklabadi taibanggi awana kokpiramo aduga lamdam asigi aruba lairongi saida jalana hakpu saithaduna sakpai saina nungsibai sai oirasunu nakoygi jana prithibida mutriba phawba mama mapa matu macha kaina khibagi amu hana taibangda langolakpani haibasi kaudabo oirasunu nakoyna wasagi phaira thakta puning nungsina khongba taraga sena khaina oikraba kanagi thamoida puning nungsiba phawduna mamittagi pirang sinthaba oirasunu nakoy anidi sirubagi thawaina onkhibana nasagi mungdadi sangluraganu mapana tongana layuko borasi piraga jomraj ibungona sembang laba yengladuna hairakhi pandit haujikti asiba singi thong asi thabiro nakoisu khunu ani sigaloinana nasen nabaisu hankro jomraj ki wadu targa sembang labaduna ising thingliba masadu lokthok jaraga masani du lonaraduna asi ningthauda khurum jarakhi he bungo asiba gi ningthau oibiduna dharma gi mapu oibiriba ibungo gi khoya khada nanai tolabai siani baina hairuida ba haikhiba ngangloi ngang ki bapunamak aton ba mapok tu pok pani khanbiduna nanai ai khoi bungak piu khurum jakhi syambangi bhakti da jomras na penbiraduna se nahakina nanem naku oiba angang asigina mama mapa oiriba jibani asi lam kunu oina pirabani na khoi galoina na taibang da samina khro haiduna angang ki mama mapa gi thawai du lam kunu olanduna pibirakhi Sambang na panting badu hek hangdokpaga laijai singdu khapang na kanna sianthabada asiba singi hi singduda tongliba asibagi thawai singaduna kapla duna taukthanakhi makoina ahanbada sambang na panting duna asibagi ningthaubu kaukhatuna asiba hingalangani khanjaduna mathwa yamna nungai jarambani adubu angangi mapa mama ani da hingalanduna kunu olanduna salan khibadu uraga asiba mayamdo mathwai nungaitna kaptuna asile bakta satkhi jomraj na sambang amasung angang adubu nungsina kripa pibiram laga mangthokre masen mabai masi kaloinana lam kunu ani du kaloinana angang adugi mayumda tunglarabada sambang mabaina angang adubu yenglaga hairakhi ibungo nahang na imung sangduna mai hogalu aduga ima pabung di imung sangba yadabana yumgi nongpok thangbada horibo pana chauba sida leirasinu nang na mai putoktuna mai oglasi aduga pabung imagi siangi sing putoktuna khangen phamda thau mabai sembang na siliba punamak angang aduna taujaraduna mama mapa oiba kunuda khurumjaraduna makogi laifamdi ujawadu oibiro haijarakki mase mabai ani busu angang na khurum jaraduna haijarakhi ibai sena na sena ibu thadoktuna amuk satpi kharganu hairaga angang adu kapsarai angang adugi matau yenglaga sembang ani duna mamitigi mapi taraga hairakhi nahana karigi singnari bano nabai na se khoi anisu nahaki nateng khara pangba ngamnaba haiduna matam khara isen bu thadoktuna chalubani matung asidadi amu hana nang bu thadoktuna chalaroi hairaga sembang laba mom anidu angang adubu munna yengjaraga leikhi jomraj ki bordagi nipa masa si sei manga da ngairabasu sei tara manga surba migum mapangal mathauna leirami thabak tawba ngamjakhi
ꯁꯦꯝꯕꯥꯡ ꯂꯥꯕ ꯑꯃꯣꯝꯅ ꯍꯥꯟꯅꯒꯤ ꯃꯀꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯝ ꯀꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯂꯝ ꯈꯨꯅꯨ ꯑꯣꯜꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯦꯝꯕꯥꯡ ꯃꯆꯦ ꯃꯕꯥꯏꯅ ꯅꯨꯡꯁꯤꯅ ꯖꯣꯝꯔꯥꯖꯄꯨ ꯂꯥꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯚꯛꯇꯔꯥꯖ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄꯅ ꯑꯉꯥꯡ ꯑꯁꯤ ꯆꯍꯤ 19 ꯁꯨꯔꯛꯂꯤ꯫ ꯃꯇꯝꯁꯤꯗ ꯁꯦꯝꯕꯥꯡ ꯃꯆꯦ ꯃꯕꯥꯏꯅ ꯃꯥꯒꯤ ꯃꯧ ꯊꯤꯅꯕ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯤ꯫ ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯏꯁꯦꯟ ꯑꯁꯤꯒꯤ ꯃꯧ ꯊꯤꯕꯤꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯁꯦꯟꯒꯤ ꯃꯧ ꯑꯣꯏꯕ ꯌꯥꯕ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯅꯪ ꯑꯩ ꯆꯪꯗꯨꯅ ꯊꯤꯁꯤ." ꯋꯥꯗꯨ ꯇꯥꯕꯗ ꯁꯦꯝꯕꯥꯡ ꯑꯃꯣꯝ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣꯅ ꯉꯁꯤ ꯍꯧꯗꯣꯛꯄꯤꯔꯛꯄ ꯑꯁꯤꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝꯅ ꯄꯦꯟꯖꯔꯦ꯫ ꯑꯩꯅ ꯍꯥꯟꯅ ꯍꯧꯗꯣꯛꯆꯔꯨꯔꯒ ꯃꯄꯥꯝꯒꯤ ꯋꯥꯗ ꯈꯟꯗꯨꯅ ꯂꯩꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯍꯥꯏꯔꯨꯕꯗ ꯄꯤꯕꯤꯔꯛꯀꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯩꯗꯤ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯂꯝ ꯈꯨꯅꯨ ꯀꯧꯕꯤ ꯆꯦꯂꯥ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯦ ꯃꯕꯥꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯦꯛꯂꯥꯒꯤ ꯖꯥꯠꯇ ꯄꯣꯛꯂꯨꯗꯨꯅ ꯏꯄ꯭ꯋꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯁꯨ ꯉꯝꯖꯗꯦ꯫ ꯑꯩꯒꯤ ꯂꯩꯕꯛ ꯑꯁꯤꯗꯤ ꯀꯌꯥꯝ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯕꯅꯣ ꯍꯥꯏꯔꯒ ꯍꯦꯡꯅ ꯀꯞꯆꯔꯛꯈꯤ꯫ ꯁꯦꯝꯕꯥꯡ ꯑꯃꯣꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯒꯪꯒꯥ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯅꯪ ꯑꯩ ꯏꯆꯤꯟꯖꯥꯛ ꯊꯤꯕꯗ ꯊꯦꯡꯅꯗꯨꯅ ꯅꯪ ꯑꯩ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯀꯣꯛꯈꯤꯕ ꯅꯤꯡꯉꯣꯜꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯒꯪꯒꯥ ꯇꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯁꯤꯇꯥꯔꯥꯝ ꯀꯧꯕ ꯈꯨꯡꯒꯪꯗ ꯂꯩꯕ ꯀꯥꯏꯁꯣꯞ ꯀꯧꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯏꯃꯥ ꯏꯄꯥꯅ ꯀꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯒꯪꯒꯥ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯏꯆꯤꯟꯖꯥꯛ ꯊꯤꯔꯤꯉꯩꯗ ꯊꯦꯡꯅꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯅꯪꯅ ꯀꯣꯛꯂꯛꯄ ꯌꯨꯝ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯥꯎꯪ ꯏꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯗꯨꯅ ꯌꯨꯝꯕꯨ ꯑꯅꯤꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯈꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯍꯥꯛꯅ ꯏꯁꯦꯟ ꯑꯁꯤꯒꯤ ꯃꯧ ꯊꯤꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨꯕꯗ ꯑꯩꯕꯨ ꯃꯤꯇꯣꯞꯀꯨꯝ ꯈꯟꯗꯨꯅ ꯅꯍꯥꯛꯅ ꯍꯥꯟꯅ ꯍꯧꯗꯣꯛꯀꯗꯧꯕꯗꯨ ꯏꯄꯥꯝꯒꯤ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯍꯥꯛꯇ ꯉꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯔꯤꯕꯅꯣ?" ꯁꯦꯝꯕꯥꯡ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯖꯔꯒ ꯁꯦꯝꯕꯥꯡ ꯑꯃꯣꯝꯅ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯅ, "ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ?" ꯁꯦꯝꯕꯥꯡ ꯂꯥꯕꯅ, "ꯑꯩꯍꯥꯛ ꯀꯥꯏꯁꯣꯞ ꯀꯧꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯟꯇ꯭ꯔ ꯀꯌꯥ ꯊꯤꯗꯨꯅ ꯃꯍꯩꯒꯤ ꯂꯥꯏꯔꯤꯛ ꯑꯔꯨꯕ ꯀꯌꯥ ꯄꯥꯗꯨꯅ ꯆꯤꯟꯐꯥ ꯄꯨꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯅ ꯏꯀꯣꯟꯗ ꯂꯩꯗꯨꯅ ꯕ꯭ꯔꯥꯍꯃꯟꯅ ꯄꯥꯔꯤꯕ ꯃꯟꯇ꯭ꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯧꯄ꯭ꯋꯥꯒꯤꯗꯃꯛ ꯑꯉꯝꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯏꯁꯦꯟꯒꯤꯗꯃꯛ ꯍꯣꯠꯅꯒꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯇꯣꯞꯄꯒꯨꯝ ꯈꯟꯗꯨꯅ ꯉꯥꯡꯂꯒꯅꯨ." ꯃꯗꯨꯗ ꯁꯦꯝꯕꯥꯡ ꯑꯃꯣꯝꯗꯨꯅ ꯃꯕꯨꯡꯉꯣꯅ ꯋꯥꯔꯧꯈ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯏꯄ꯭ꯋꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ꯫ ꯏꯕꯨꯡꯉꯣꯅ ꯑꯁꯨꯝꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯇꯧꯕꯤꯌꯨ꯫ ꯇꯣꯜꯂꯕ ꯅꯅꯥꯏ ꯏꯆꯤꯟ ꯏꯄ꯭ꯋꯥꯒꯤꯗꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗꯦ." ꯁꯦꯝꯕꯥꯡ ꯑꯃꯣꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯈꯟꯈꯤ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯔꯤꯕ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯦꯝꯕꯥꯡ ꯂꯥꯕ ꯃꯁꯦꯟꯒꯤ ꯀꯔꯝꯕ ꯑꯐꯕ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯏꯅ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯆꯠꯄꯗ ꯑꯁꯨꯛꯄ ꯕꯣꯟ ꯑꯃꯗ ꯍꯤꯡꯆꯥꯕ ꯅꯤꯄꯥ ꯑꯃꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯀꯨꯃꯥꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯒꯤ ꯂꯝꯆꯠꯀ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯁꯨ ꯇꯅꯥꯟ ꯇꯅꯥꯟ ꯁꯤꯠ ꯁꯦꯡꯗꯨꯅ, ꯁꯨꯃꯥꯡ ꯑꯗꯨꯁꯨ ꯃꯇꯦꯛ ꯑꯃ ꯇꯩꯊꯣꯛ ꯁꯦꯡꯗꯣꯛꯇꯨꯅ ꯂꯝ ꯇꯩꯊꯣꯛꯇꯨꯅ ꯏꯁꯣꯔꯕꯨ ꯄꯨꯖꯥ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯜꯂꯤ꯫ ꯃꯗꯨ ꯎꯔꯒ ꯁꯦꯝꯕꯥꯡ ꯄꯟꯗꯤꯠꯅ ꯍꯧꯔꯤꯕ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯝꯆꯠ ꯁꯥꯖꯠ ꯃꯨꯟꯅ ꯀꯨꯞꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ
हिंसाबा हिंसाबी ओइबगी मौंग मतौ अमत्ता उबा फंगदे अदुदा सेंबांग लाबा पंडितना ध्यान तौदुना करंबा मौनो हाइदुना यंगलक्ले मदुदा मखोइना हिंसाबा ओनखिबगी मरम पुनमक खंगले मखोइ अनिमक मलया पर्वत की निंगथौ हेंबा अमदी महारानी निंगकोइ ngамबी इबेमनी मखोइ अनिना मतौ करमना हिंसाबा हिंसाबी ओनखिबगे हाइबदु सेंबांगना खंगलमी महाना मखा ताना मुक यंगलखी हेंबा कौबा निंगथौ असिना नोंगमा महाकी नुंगसिजरबी निंगकोइ ngамबी महारानी कलोइनना सिंहासनदा फमदुना लैरिङाइदा राज रानी अनिमक ममित येंगनदुना संसार की नुंगाइबा वखल अमदा ताउदुना लैरिङाइदा सावनख्रबा मुनि संकदेव राज सभादा लाक्लम्मी महांगना निंगथौबु तानबा हे राजन ऐहाक लागली हाइदुना लाउरखी मुनि की असावबगी खोंजेलो ताबदा निंगथौ रानी अनिमक वखल अमदा ताउदुना लैरिङाइदा मुनि चंगलई हाइबसी खंहौदबदगी मुनिना लाउरपा ताबदा तुमलुबदगी मिकप थोलकपगो ममित खंसिंग सिंगलखी मखोइगी ममांगदा सावरबा मुनि लेरंबदु उबदा निंगथौ महारानी अनिमक पाखतपगा लोइनना मुनिगी सरंदा मखोंग पाइदुना खुरुमजखी मुनिदो अमुक हेना सावख्रे हे राजन नाग असि नागुना मालेम पृथ्वी असिगे निंगथौरेन कादुना लैबदगी नापल कादुना पुनमक्सी करिमत खनखिदबा ओइरे अदुना नहाकी अदुगुंबा नापल अदुगी महिना नाखोइ अनिमक ngasiदगी हौना हिंसाबा हिंसाबी ओइदुना बोंदा लैख्रो हाइना साप तौखी मदुदा निंगथौरानी अनिमक मुनिगी सरन सोंना खुरुमजरदुना हाइजरखी चुमी मुनिदेव ननाय कोई संसार की नुंगाइबा राग अमदा ताउदुना लैरुबदगी मुनि देव लेंबिरकपा खंजाउद्रे ननाय कोई अनिगी लंजखिबी रानासी अमुक्ता ngakपियु हिंसाबा हिंसाबी ओंदुना दुम लैखिबा तारबदी ननाय कोइगी पुंसी असि मापोक मापोक खुदिंगमक्ता मांगजहौबा तारे अदुना हे पुनमुपु खंगबिरबा उबिरिबा मुनिदेव ननाय कोइगी इरान असि कोकपिनबा साप अमतंगा पिबिरमदुना अखोइगी इरान फंगजगे हाइजरखी निंगथौगी वादु ताबदा मुनिदु पेलम्मी मांगना खल्ली निंगथौ असि मराल मसक खंगी मांगना नीरिबा बोर असिदी माबु साप कोपियो हाइदे साप अमगा पीदुना महाकी मराल फंगजगे हाइना नीरी मामुक धर्म खंगबा लैत्रे अदुना माना पामजरिबा साप अमगा पीबीरगे खंदुना सुमना चैरखी हे निंगथौ नंगना नखोगी नापाप कोक्सनबा बोर्डी नीगे खंद्रगा साप पियो हाइबा नुंगाइरे हे नंगना पामलिबा दुमक आइना पीबीरगे नाखोइना बोंदा हिंसाबा हिंसाबी ओंदुना लैरिङाइदा नचानुपी राज कैनामा फंगजौ नचा इबे मदुगी बोर ओइगदोरिबनी पादुना नाखोइ अनिगी नाकोक्ता चैतुबना अनिरक अनिरक हेक थाबगा नाखोइ अनिसु हिंसाबा हिंसाबी ओइबा तोक्तुना मालया पर्वत की निंगथौ महारानीनी हाइबदु खंगजदुना माफम मसिदा अमुक हना निंगथौ ओइजौ हाइना साप तौखी मदु तारगा निंगथौना हाइजरखी करिगिनो मुनिदेव आइगी इसागी बोर ओइगदोरिबनी पादुना आइखोइगी कोक्ता चैतुबना अनिरक अनिरक कल्लगा आइखोइना निंगथौरानी ओइगदोरिबदी मदुदा पेलदुना अमुक हाइरखी नंगना नाकोक्ता अनिरक फुबुदु पेंद्रबदी नख्वांगदा अमुकसु फहल्लो हाइरगा मुनिदु मखा तारखी आइना नाकोइदा साप अमा तौबदा नंगना अमगा पियो हाइदुना साप अमगसु नीरे आइना नंगासी असिंगबा निंगथौनी खंदुना नंगना निंगलिबदु थुंगनबिरे अदुदसु नंगना पेंद्रदुना अमुक हंगले मदुदसु आइना नुंगाइमनख्रदुना नख्वांगदा अमुक फुरसिनु हाइरिबनी नाहक हौजिक फावबा पेंद्रिब्रा हे राजन हाइरखी मुनि सिदी मखा ताना हंगबा याबा नत्ति हंगलिबा मखै चैतुबकी मखा तारखिगनी खंदुना अमुक हंखिद्रे मुनिदु मोमोन नोक्सरगा हनखी मदुगी मतुंगदा निंगथौ रानी अनिसी हानगे वखलगा मानरक्त्रे माखोइ अनी कोनुंग थादोक्तुना मी कना उहंदना बोंद चटख्रे माखोइ अनिमक निंगथौ रानी ओइरमी हाइबगे वखल काउथोख्रे हिंसाबा हिंसाबिगी वखलदा सा फादुना अमदी अहिंग जीव चादुना लैख्रे
ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯕꯗꯁꯨ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅꯥ ꯑꯃ ꯐꯪꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯆꯥꯎꯔꯛꯄ ꯐꯥꯎꯕ ꯍꯤꯡꯆꯥꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝ ꯑꯁꯤꯗꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯤꯒ ꯄꯨꯛꯆꯦꯜ ꯁꯥꯖꯠ ꯋꯥꯉꯥꯡ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯁꯥ ꯉꯥ ꯍꯤꯡꯅ ꯆꯥꯕꯁꯤ ꯊꯣꯏꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯎꯍꯩ-ꯋꯥꯍꯩꯁꯤꯡꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯆꯤꯟꯖꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯅ ꯄꯣꯛꯆꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯊꯃꯣꯏ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯅꯤꯟꯗꯥ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯈꯤ, "ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯑꯣ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯄꯨ ꯔꯥꯈꯁ꯭ꯌ ꯑꯣꯏꯔꯕ ꯏꯄꯥ ꯑꯃꯁꯨꯡ ꯏꯃꯥꯒꯤ ꯒꯔꯚꯗ ꯆꯪꯗꯨꯅ ꯄꯣꯛꯍꯟꯕꯤꯔꯤꯕꯅꯣ? ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯅꯥꯏ ꯑꯩꯒꯤ ꯏꯔꯥꯟ ꯀꯌꯥꯃꯨꯛ ꯂꯩꯈ꯭ꯔꯕꯒꯦ? ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯔꯥꯈꯁ꯭ꯌ ꯀꯨꯂꯗ ꯄꯣꯛꯆꯔꯕꯁꯨ ꯅꯅꯥꯏ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯄꯨꯛꯆꯦꯜꯕꯨ ꯅꯨꯡꯁꯤꯖꯕꯤ ꯄꯥꯝꯖꯕꯤ ꯑꯣꯏꯖꯔꯤ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯒꯤ ꯁꯥꯒꯩꯗ ꯌꯨꯝ ꯄꯥꯟꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝ ꯄꯥꯟꯗꯅ ꯄꯨꯟꯁꯤ ꯂꯦꯟꯖꯒꯦ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯑꯃꯗꯗꯤ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯍꯟꯕꯤꯗꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯥꯝ ꯁꯣꯟꯖꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯔꯥꯈꯁ꯭ꯌ ꯀꯨꯃꯥꯔꯤꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯗꯨꯅ ꯀꯞꯆꯈꯤ꯫ ꯔꯥꯈꯁ꯭ꯌ ꯀꯨꯃꯥꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯕꯣꯟ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯏꯪꯅ ꯊꯣꯛꯂꯛꯄ ꯊꯥꯖꯒꯤ ꯐꯖꯕ ꯃꯉꯥꯜꯗꯨ ꯎꯖꯔꯒ ꯃꯊꯃꯣꯏꯗꯨ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯊꯃꯣꯏ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯐꯖꯕ ꯃꯉꯥꯜꯕꯨ ꯌꯦꯡꯖꯔꯒ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯇꯣꯏꯅ ꯁꯤꯟꯊꯖꯩ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯦꯟꯖꯗꯨꯅ ꯆꯥꯎꯔꯛꯂꯕ ꯔꯥꯈꯁ꯭ꯌ ꯀꯨꯃꯥꯔꯤꯁꯤꯒꯤ ꯁꯥꯖꯠ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯎꯔꯨꯔꯦ꯫ ꯁꯦꯝꯕꯥꯡꯅ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯀꯨꯃꯥꯔꯤꯁꯤꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯣꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯁꯦꯝꯕꯥꯡ ꯂꯥꯕꯗꯨ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯃꯍꯥꯛꯅ ꯀꯨꯃꯥꯔꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯁꯦꯝꯕꯥꯡꯒꯤ ꯃꯔꯣꯟꯗ ꯂꯣꯜꯂꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯦꯗꯀꯣ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯟ ꯑꯣꯏꯗꯨꯅ ꯏꯁꯦꯟ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯒꯗꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯆꯕꯦꯡ ꯆꯕꯦꯡ ꯂꯣꯜꯂꯤ꯫ ꯃꯗꯨ ꯀꯨꯃꯥꯔꯤꯗꯨꯅ ꯇꯥꯔꯒ ꯃꯔꯣꯟꯗꯤ ꯈꯪꯗꯅ, "ꯍꯥ ꯁꯦꯝꯕꯥꯡ ꯀꯧꯕꯤ, ꯅꯍꯥꯛꯁꯦ ꯏꯕꯨꯡꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯦꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯤꯕꯅꯣ? ꯅꯔꯣꯟ ꯏꯔꯣꯟ ꯈꯪꯅꯗꯕꯅ ꯑꯩꯗꯤ ꯑꯋꯥꯕꯕꯨ ꯑꯣꯏꯔꯦꯗꯣ꯫ ꯀꯔꯤ ꯋꯥꯕꯨ ꯇꯥꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗꯣ"꯫ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯂꯥꯕꯗꯨꯅ ꯄꯥꯛꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯟ ꯑꯣꯏꯕꯤ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯇꯥꯖꯔꯒ꯫ ꯁꯦꯝꯕꯥꯡ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕ ꯅꯕꯨꯡ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯈ꯭ꯔꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯦꯟꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯅꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯤꯡꯖꯗꯨꯅ ꯂꯩꯃꯤꯟꯅꯒꯅꯤ ꯈꯟꯖꯔꯨꯕꯗ ꯏꯄꯨꯛꯅꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯖꯔꯦ꯫ ꯅꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯪ ꯂꯦꯜꯂꯝꯃꯨ꯫ ꯅꯕꯨꯡ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯁꯦꯝꯕꯥꯡ ꯂꯥꯕ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯔꯥꯈꯁ꯭ꯌ ꯀꯨꯃꯥꯔꯤꯅ ꯃꯄꯨꯛꯅꯤꯡꯗ ꯉꯁꯤ ꯁꯦꯝꯕꯥꯡ ꯑꯁꯤꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯅ ꯃꯥꯒꯤ ꯃꯔꯣꯟ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯅꯗꯤ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯗꯨꯅ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯥꯛꯄꯤꯔꯝꯂꯤ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ! ꯇꯥꯏꯕꯪꯗ ꯄꯣꯛꯂꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯔꯣꯟ ꯏꯔꯣꯟ ꯈꯪꯅꯗ꯭ꯔꯕꯁꯨ ꯑꯐꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯗꯤ ꯇꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯏꯃꯥꯗꯤ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠꯇ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅꯗꯤ ꯖꯤꯕꯁꯤꯡꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯤꯕ! ꯃꯈꯣꯏꯅ ꯄꯣꯛꯆꯔꯕꯁꯨ ꯑꯩꯒ ꯀꯌꯥꯗ ꯊꯃꯣꯏ ꯈꯦꯠꯅꯔꯤꯕ!" ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯁꯦꯝꯕꯥꯡ ꯂꯥꯕꯗꯨꯅ ꯄꯥꯏꯈꯤꯗꯨꯅ ꯃꯁꯦꯟ ꯅꯤꯄꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯏꯆꯦꯟꯒꯤ ꯔꯥꯅꯤ ꯂꯩꯔꯦ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯏꯃꯥ ꯄꯥꯕꯨꯡ ꯇꯥꯛꯇꯨꯅ ꯀꯩꯅꯥꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯏꯆꯦꯟꯒꯤ ꯃꯧ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯊꯥꯔꯁꯤ"꯫ ꯃꯗꯨ ꯇꯥꯔꯒ ꯃꯁꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯥꯏ, ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯖꯕꯗꯤ ꯈꯔ ꯏꯀꯥꯏꯔꯦ꯫ ꯑꯗꯨꯅ ꯏꯕꯥꯏꯅ ꯍꯧꯗꯣꯛꯄꯤꯗꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ"꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ,
ꯏꯄ꯭ꯋꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯏꯄ꯭ꯋꯥꯅ ꯃꯁꯥꯒꯤ ꯔꯥꯅꯤ ꯍꯥꯏꯔꯁꯨ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯅꯕꯥꯏꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯕꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯏꯄ꯭ꯋꯥꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯅꯍꯟꯗꯨꯅ ꯏꯄ꯭ꯋꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯌꯦꯡꯍꯟꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ ꯃꯥꯒꯤ ꯃꯕꯥꯏꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯕꯥꯏꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦꯍꯦ ꯏꯕꯦꯝꯃ, ꯑꯩꯅꯗꯤ ꯃꯕꯥꯏꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯏꯆꯟ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕꯗꯒꯤ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯏꯆꯦꯟꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯤ ꯍꯪꯍꯧꯕ ꯇꯧꯍꯧꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯏꯆꯦꯟꯕꯨ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯁꯦꯝꯕꯥꯡ ꯃꯕꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯁꯦꯟ ꯑꯣꯏꯔꯤꯕ ꯚꯛꯇꯔꯥꯖ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯕꯥꯏꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯥꯏ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯏꯆꯦꯗꯁꯨ ꯁꯥꯎꯕꯤꯒꯅꯨ꯫ ꯀꯔꯤꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯨꯃꯥꯔꯤ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯌꯦꯡꯂꯨꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤꯗꯤ ꯏꯕꯥꯏꯅ ꯄꯣꯛꯄꯤꯕ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯄꯥ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯄꯣꯛꯄꯤꯕ ꯏꯃꯥ ꯁꯛꯇꯨꯅ ꯏꯃꯥ ꯑꯣꯏꯅ ꯂꯪꯒꯣꯟꯕꯤꯗꯨꯅ ꯍꯤꯡꯖꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯏꯄꯥ ꯁꯛꯂꯕ ꯏꯕꯥꯏꯅ ꯄꯥꯝꯕꯤꯔꯤꯕ ꯑꯗꯨꯃꯛ ꯅꯆꯦꯅ ꯌꯥꯊꯪ ꯉꯥꯛꯆꯒꯅꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤ ꯃꯧꯄ꯭ꯋꯥ ꯑꯣꯏꯕ ꯑꯉꯥꯡ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ ꯈꯟꯕꯤꯗꯨꯅ ꯏꯕꯥꯏ ꯏꯆꯦꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯆꯦ ꯃꯕꯥꯏꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯃꯧꯄ꯭ꯋꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯆꯦ ꯃꯕꯥꯏ ꯑꯅꯤꯗꯨꯁꯨ ꯀꯞꯃꯤꯟꯅꯈꯤ꯫ ꯁꯦꯝꯕꯥꯡ ꯃꯕꯥꯏꯅ ꯀꯞꯂꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯊꯧꯕꯨ ꯉꯥꯛꯇ ꯊꯥꯒꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯅꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯨꯈꯤꯒꯦ꯫ ꯅꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯁꯦꯝꯕꯥꯡ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯂꯝ ꯈꯨꯅꯨ ꯑꯣꯏꯈ꯭ꯔꯕ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯚꯛꯇꯔꯥꯖꯒꯤ ꯃꯧ ꯍꯥꯏꯅꯕ ꯋꯥꯐꯝ ꯍꯧꯗꯣꯛꯈꯤ꯫ ꯁꯦꯝꯕꯥꯡ ꯃꯃꯥꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯔꯕꯗ ꯂꯝ ꯈꯨꯅꯨ ꯑꯣꯏꯈ꯭ꯔꯕ ꯑꯣꯏꯈ꯭ꯔꯕꯤ ꯑꯅꯤꯗꯨꯅ ꯍꯔꯥꯎꯅ ꯍꯪꯂꯛꯈꯤ, ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯀꯨꯃꯥꯔꯤ ꯑꯣꯏꯔꯤꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯐꯔꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨ ꯍꯥꯏꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯝ ꯈꯨꯅꯨ ꯑꯅꯤꯒ ꯁꯦꯝꯕꯥꯡ ꯃꯕꯥꯏꯒ ꯂꯣꯏꯅꯅ ꯕꯣꯟ ꯑꯗꯨ ꯇꯥꯅ ꯄꯥꯏꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯕꯗ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯗꯨ ꯁꯖꯤ ꯑꯃ ꯐꯥꯔꯒ ꯍꯤꯡꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯎꯍꯩ ꯋꯥꯍꯩ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯤꯟꯖꯥꯛ ꯇꯤꯟꯅꯗꯦ꯫ ꯂꯝ ꯈꯨꯅꯨ ꯑꯃꯁꯨꯡ ꯁꯦꯝꯕꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯅ ꯆꯥꯔꯤꯕꯗꯨ ꯎꯔꯒ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯁꯥꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝꯗ ꯂꯝ ꯈꯨꯅꯨ ꯑꯅꯤꯗꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯗ ꯈꯨꯔꯨꯝꯈꯤ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ, ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯂꯝ ꯈꯨꯅꯨ ꯑꯅꯤꯅ ꯀꯔꯝꯕ ꯗꯦꯕꯗꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯕ ꯂꯝ ꯈꯨꯅꯨ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯝꯕ ꯍꯤꯡꯆꯥꯕꯒꯤ ꯌꯦꯛꯅꯕ ꯑꯣꯏꯕ ꯗꯦꯕꯇꯥ ꯑꯣꯏꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯝ ꯈꯨꯅꯨ ꯑꯅꯤꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯌꯦꯛꯅꯕꯁꯨ ꯅꯠꯆꯗꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯅꯐꯝꯗ ꯅꯆꯥꯅꯨꯄꯤ ꯏꯕꯨꯡꯉꯣꯈꯣꯏꯒ ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯄꯥꯒꯤꯗꯃꯛ ꯏꯃꯧ ꯑꯣꯏꯖꯒꯦ ꯄꯤꯅꯕꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯤꯄꯥ ꯑꯗꯨꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ? ꯁꯛꯇꯤ ꯀꯌꯥꯝ ꯂꯩꯕꯒꯦ? ꯅꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯂꯕꯗꯤ ꯃꯤ ꯄꯣꯝꯃ ꯄꯨꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫ ꯂꯝ ꯈꯨꯅꯨꯅ ꯍꯥꯏꯔꯛꯏ, ꯃꯤ ꯄꯣꯝꯃ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯇꯥꯛꯄꯤꯌꯨ꯫ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯛꯏ, ꯃꯤ ꯄꯣꯝꯃ ꯍꯥꯏꯕꯗꯤ ꯃꯤ ꯑꯅꯤ ꯍꯥꯏꯕꯅꯤ, ꯃꯗꯨꯁꯨ ꯅꯤꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯂꯝ ꯈꯨꯅꯨ ꯂꯥꯕꯅ ꯈꯨꯝꯖꯔꯛꯈꯤ, ꯃꯤ ꯄꯣꯝꯃ ꯑꯗꯨꯅ ꯀꯔꯤ ꯇꯧꯅꯒꯗꯧꯔꯤꯕꯅꯣ? ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯁꯤꯡꯗꯨ ꯐꯖꯅ ꯁꯦꯝꯂꯒ ꯌꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯍꯤꯡꯆꯥꯕꯁꯤꯡꯗ ꯄꯤꯖꯅꯕꯅꯤ꯫ ꯂꯝ ꯈꯨꯅꯨꯅ ꯈꯨꯝꯂꯛꯈꯤ, ꯐꯔꯦ, ꯑꯩꯍꯥꯛ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ, ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒ ꯆꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯔꯝ ꯇꯧꯕ ꯇꯥꯏ? ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯤꯡꯆꯥꯕꯅꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯤ ꯆꯥꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ?
ꯑꯣꯟꯊꯣꯛꯅꯅꯤꯡꯉꯥꯏ ꯀꯟꯈ꯭ꯔꯕ ꯂꯝꯈꯨꯅꯨ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯍꯥꯛ ꯂꯝꯈꯨꯅꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯣꯏ, ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯒ ꯌꯦꯛꯅꯕ ꯂꯥꯏꯅ ꯂꯥꯡꯑꯣꯟ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯝꯈꯨꯅꯨꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯆꯥ ꯄꯤꯕꯒꯤꯗꯃꯛ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯍꯥꯏꯌꯨ, ꯋꯥ ꯑꯇꯣꯞꯄ ꯉꯥꯡꯒꯅꯨ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯣꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯁꯦꯝꯕꯥꯡ ꯂꯥꯕꯗꯨꯅ ꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯒꯤ ꯃꯍꯩꯅ ꯅꯕꯨꯡꯉꯣ ꯂꯥꯛꯂꯒꯅꯤ, ꯋꯥꯔꯨꯔꯒꯅꯨ꯫ ꯁꯦꯝꯕꯥꯡ ꯑꯗꯨꯅ ꯃꯤꯔꯣꯟ ꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯂꯦꯡꯕꯤꯔꯛꯏꯕ ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯦꯝꯕꯥꯡꯒꯤ ꯃꯨꯔꯇꯤ ꯄꯨꯔꯤꯕ ꯅꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯥꯛꯄꯤꯔꯤꯕꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯊꯣꯛꯂꯒꯗꯕ ꯋꯥꯐꯝꯅꯣ ꯍꯪꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯦꯝꯕꯥꯡꯅ, ꯏꯕꯦꯝꯃ, ꯍꯌꯦꯡꯃꯛ ꯊꯣꯛꯂꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯕꯨꯡꯉꯣ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒ ꯅꯍꯥꯛꯀ ꯅꯈꯣꯏ ꯑꯅꯤ ꯃꯤ ꯄꯥꯕꯣꯠ ꯑꯃ ꯁꯥꯗꯨꯅ ꯅꯄꯥꯕꯨꯡꯒꯤ ꯆꯥꯅꯕ ꯃꯤ ꯄꯥꯕꯣꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯗ ꯅꯀꯨ ꯑꯣꯏꯒꯗꯧꯔꯤꯕ ꯂꯝꯈꯨꯅꯨ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯅꯕꯨꯡꯉꯣꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯆꯪꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛ ꯊꯣꯏꯅ ꯆꯤꯡꯅꯕ ꯇꯧꯔꯨꯒꯅꯨ, ꯅꯕꯨꯡꯉꯣꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯇꯧꯔꯒꯗꯕꯅꯤ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅ ꯃꯤ ꯄꯥꯕꯣꯠ ꯑꯃ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯇꯨꯅ ꯆꯥꯒꯅꯤ꯫ ꯍꯤꯡꯆꯥꯕꯅ ꯋꯥꯁꯛꯈꯤ꯫ ꯐꯔꯦ ꯍꯥꯏꯅꯗꯨꯅ ꯂꯝꯈꯨꯅꯨ ꯁꯦꯝꯕꯥꯡꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯗꯨ ꯃꯤ ꯆꯥꯔꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ, ꯏꯆꯥꯅꯨꯄꯤ ꯄꯣꯛꯆꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤ ꯆꯥꯕ ꯐꯪꯗꯕꯗꯨ ꯆꯥꯔꯒꯅꯤ ꯈꯟꯖꯗꯨꯅ ꯂꯩꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯦꯝꯕꯥꯡꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯁꯦꯝꯕꯥꯡꯅꯕꯨ ꯃꯔꯣꯟ ꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯏ, ꯀꯔꯝꯕ ꯃꯌꯥ ꯍꯩꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯗꯨꯗ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯤꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯃꯄꯨꯅꯤꯡꯗ ꯃꯑꯣꯟ ꯀꯌꯥ ꯊꯣꯛꯅ ꯈꯟꯗꯨꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯈꯜꯂꯛꯈꯤ, ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯄꯨꯕꯨ ꯅꯤꯡꯖꯔꯤꯕꯁꯤꯗꯕꯨ ꯃꯌꯥ ꯆꯪꯕ ꯍꯧꯅꯗꯦ ꯈꯟꯖꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯦꯝꯕꯥꯡꯅ ꯃꯁꯦꯟꯅꯤꯄꯥꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯃꯁꯦꯟꯅ ꯃꯕꯥꯏꯗ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯗꯤ ꯀꯔꯝ ꯇꯧꯕ ꯇꯥꯕꯒꯦ ꯏꯕꯥꯏ? ꯃꯗꯨꯒꯤ ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ, ꯏꯕꯥꯏꯅ ꯇꯥꯛꯀꯅꯤ꯫ ꯅꯍꯥꯛ ꯆꯩꯇꯨꯞ ꯐꯖꯕ ꯑꯃꯗꯤ ꯆꯩꯁꯨꯒꯤ ꯃꯑꯣꯡꯗ ꯄꯨꯕ ꯇꯥꯏ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯥꯎꯗꯨꯅ ꯆꯥꯒꯦ ꯆꯪꯂꯛꯄꯗ ꯆꯩꯗꯨꯅ ꯃꯀꯣꯛꯇ ꯑꯅꯤꯔꯛ ꯐꯨꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯋꯥ ꯑꯃꯨꯛ ꯉꯥꯡꯂꯒꯅ ꯃꯈ꯭ꯋꯥꯡꯗ ꯑꯃꯨꯛꯀ ꯀꯟꯊꯠꯀꯗꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯁꯦꯟꯗ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯃꯁꯦꯟꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯥꯏꯒꯤ ꯋꯥꯁꯤꯗꯤ ꯏꯀꯨ ꯏꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯆꯩꯇꯨꯝꯅ ꯊꯣꯝꯂꯒ ꯃꯈ꯭ꯋꯥꯡꯗꯁꯨ ꯑꯃꯨꯛ ꯐꯨꯕ, ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯦꯜꯂꯗꯨꯅ ꯃꯆꯥꯁꯨ ꯄꯤꯕ, ꯅꯤꯡꯊꯧꯁꯨ ꯑꯣꯏꯕ꯫ ꯏꯕꯥꯏꯒꯤ ꯍꯟꯗꯛꯀꯤ ꯃꯧꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯁꯦꯝꯕꯥꯡ ꯃꯕꯥꯏꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯜ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯒꯅꯨ꯫ ꯃꯗꯨ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨ ꯆꯥꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯁꯦꯟꯅꯤꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯥꯏ, ꯃꯈꯣꯏꯒꯤꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯁꯦꯝꯕꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯗꯨ ꯇꯥꯛꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯥꯞꯈ꯭ꯔꯕ ꯃꯥꯂꯌꯥ ꯄꯔꯕꯠꯀꯤ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯗꯅꯤ꯫ ꯃꯗꯨꯒꯤ ꯆꯥꯎꯈ꯭ꯔꯕ ꯕꯣꯟ ꯑꯗꯨꯗꯅꯤ ꯈꯪꯂꯕ꯭ꯔꯥ? ꯚꯛꯇꯔꯥꯖ ꯃꯁꯦꯟꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯥꯏ, ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯏꯕꯥꯏꯒꯤ ꯀ꯭ꯔꯤꯄꯥ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯦꯟꯗꯤ ꯀꯔꯝꯅ ꯌꯧꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯕꯥꯏꯅ ꯇꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯍꯌꯦꯡ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯍꯥꯏꯔꯛꯄꯗ ꯌꯥꯔꯨꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯅꯔꯝꯗꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯖꯅꯕ ꯁꯅꯥ ꯂꯨꯄꯥ ꯍꯤꯌꯥꯏ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯃꯁꯦꯟ ꯃꯕꯥꯏ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡꯗ ꯁꯦꯝꯕꯥꯡ ꯃꯕꯥꯏ ꯑꯃꯗꯤ ꯂꯝꯈꯨꯅꯨ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯥꯂꯌꯥ ꯄꯔꯕꯠ ꯇꯝꯅ ꯈꯣꯡꯁꯥꯟꯅꯕ ꯄꯥꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯁꯦꯟꯅꯤꯄꯥ ꯑꯗꯨꯅ ꯃꯕꯥꯏ ꯁꯦꯝꯕꯥꯡꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨ, ꯅꯥꯀꯣꯡ ꯑꯗꯨ ꯃꯥꯡꯗ 3 ꯂꯛ ꯃꯥꯂꯌꯥ ꯄꯔꯕꯠ ꯌꯧꯔꯕꯅꯤ ꯈꯟꯗꯨꯅ ꯊꯥꯡꯉꯨ ꯍꯥꯏꯈꯤ꯫
ꯁꯦꯝꯕꯥꯡ ꯃꯕꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯇꯧꯈꯤ꯫ ꯑꯗꯨꯒ ꯅꯇꯨꯡꯗ ꯈꯣꯡꯐꯝ 3ꯂꯛ ꯀꯥꯎꯊꯣꯛꯂꯝꯃꯨ, ꯅꯪꯅ ꯆꯤꯡꯁꯤꯟꯈꯤꯕ ꯂꯝꯗꯨ ꯊꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯃꯕꯥꯏꯅ ꯍꯥꯏꯕꯗꯨꯃꯛ ꯃꯁꯦꯅ ꯇꯧꯔꯕꯗ ꯁꯦꯝꯕꯥꯡꯅ ꯍꯥꯏꯔꯛꯈꯤ, ꯅꯃꯤꯠ ꯄꯥꯡꯊꯣꯛꯎ ꯌꯧꯔꯦ꯫ ꯃꯁꯦꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯃꯐꯝꯗꯨ ꯌꯧꯔꯝꯂꯦ꯫ ꯚꯛꯇꯔꯥꯖ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯁꯦꯟ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨ, ꯑꯩꯍꯥꯛ ꯅꯪꯒꯤ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯀꯧꯔꯛꯈꯤꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯎꯕꯗ ꯏꯀꯥꯏꯕ ꯇꯧꯔꯨꯒꯅꯨ, ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯆꯦꯠꯄ ꯋꯥꯐꯝ ꯉꯥꯡꯅꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯥꯕꯨ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯁꯦꯟꯗ ꯁꯤꯟꯅꯖꯈꯤ꯫ ꯑꯗꯨꯒ ꯁꯦꯝꯕꯥꯡ ꯂꯥꯕꯅ ꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯈꯤꯗꯨꯅ, ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯂꯥꯛꯂꯦ꯫ ꯅꯍꯥꯛꯅ ꯅꯕꯨꯡꯉꯣꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯏꯃꯥꯅ ꯃꯤ ꯄꯥꯕꯣꯠ ꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯅꯕꯨꯡꯉꯣꯒꯤ ꯃꯄꯥꯕꯨꯡ ꯑꯃꯁꯨꯡ ꯃꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯤ ꯄꯥꯕꯣꯠ ꯄꯨꯔꯛꯂꯦ ꯆꯥꯕꯤꯔꯣ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯤꯡꯅꯕ ꯇꯧꯒꯅꯨ, ꯅꯈꯣꯏꯒꯤ ꯐꯅꯕ ꯋꯥꯅꯤ ꯏꯕꯨꯡꯅ꯫ ꯍꯥꯏꯔꯤꯕꯁꯤ ꯁꯤꯟꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯦꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯪꯖꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯤꯕꯅꯤ꯫ ꯁꯦꯝꯕꯥꯡ ꯂꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯨꯃꯥꯔꯤꯗꯨꯅ ꯏꯕꯨꯡ, ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗ ꯂꯩꯍꯧꯕꯒꯦ ꯍꯪꯖꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯝ ꯈꯨꯅꯨ ꯑꯅꯤꯗꯨꯁꯨ ꯊꯨꯡꯂꯔꯦ꯫ ꯁꯦꯝꯕꯥꯡꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯀꯨꯃꯥꯔꯤꯗꯨꯅ ꯂꯥꯛꯄꯗꯨ ꯌꯦꯡꯖꯔꯒ ꯂꯝ ꯈꯨꯅꯨ ꯑꯣꯏꯔꯤꯕ ꯃꯅꯦꯝ ꯃꯀꯨꯗꯨꯅ ꯃꯤꯔꯣꯟꯗꯤ ꯊꯣꯛꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯃꯃꯧꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯁꯥꯒꯤ ꯃꯄꯣꯛꯀꯤꯗꯃꯛ ꯀꯞꯆꯔꯛꯈꯤ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧꯅꯣ! ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯂꯩꯔꯝꯗꯨꯅ ꯏꯃꯧꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯍꯥꯏꯕꯗꯨꯗꯤ ꯐꯪꯂꯔꯣꯏꯗꯀꯣ ꯈꯟꯖꯔꯒ ꯈꯨꯅꯨ ꯑꯃꯣꯝꯅ ꯇꯦꯡꯊꯥꯗꯨꯅ ꯍꯟꯅ ꯍꯟꯅ ꯀꯞꯆꯔꯛꯈꯤ꯫ ꯁꯦꯝꯕꯥꯡꯅ ꯄꯨꯔꯛꯇꯨꯅ ꯃꯕꯨꯡꯉꯣꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯊꯨꯡꯂꯔꯕꯗ ꯀꯩꯅꯥ ꯑꯣꯏꯕꯤꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯕꯨꯡꯉꯣꯅ ꯀꯩꯅꯥ ꯑꯗꯨꯕꯨ ꯆꯤꯡꯈꯠꯆꯔꯒ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯦꯝꯃ, ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ, ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯅ ꯃꯤ ꯄꯥꯕꯣꯠ ꯑꯃ ꯄꯤꯌꯨ, ꯃꯗꯨ ꯆꯥꯔꯒ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯄꯥꯕꯨꯡꯗ ꯄꯤꯔꯒ ꯃꯥꯅ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯗꯒꯤ ꯁꯤꯕ ꯀꯔꯤꯁꯨ ꯀꯤꯗꯅ ꯂꯥꯛꯆꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯕꯦꯝꯃꯅ ꯁꯤꯕ ꯀꯤꯗꯨꯅ ꯉꯝꯕꯤꯔꯣꯏ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯨꯃꯥꯔꯤꯗꯨꯅ ꯈꯨꯝꯖꯔꯛꯈꯤ, ꯏꯕꯨꯡꯉꯣꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯒ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯍꯨꯟꯗꯣꯛꯀꯅꯤ? ꯅꯅꯥꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯄꯤꯒꯅꯨ, ꯁꯤꯕ ꯇꯥꯔꯕꯁꯨ ꯄꯥꯈꯪ ꯅꯃꯥꯡ ꯊꯥꯅ ꯁꯤꯕ ꯉꯝꯕ ꯅꯅꯥꯏꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯉꯣꯟ ꯄꯥꯝꯕꯣꯝ ꯇꯤꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯒ ꯈꯨꯅꯨ ꯂꯥꯕꯅ ꯄꯦꯟꯈ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯁꯦꯝꯕꯥꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯣꯔꯦꯟ ꯑꯩꯅ ꯃꯤ ꯄꯥꯕꯣꯠ ꯑꯗꯨ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯂꯝꯈꯨꯅꯨ ꯂꯥꯕ ꯍꯤꯡꯆꯥꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯝꯈꯨꯅꯨ ꯂꯥꯛꯄ ꯎꯕꯗ ꯍꯤꯡꯆꯥꯕꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛ ꯀꯔꯤꯒꯤ ꯅꯊꯟꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯍꯥꯛꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯆꯥꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯝꯈꯨꯅꯨꯅ ꯍꯥꯏꯔꯛꯈꯤ, ꯇꯞꯊꯈꯣ, ꯍꯤꯡꯆꯥꯕ ꯑꯣꯏꯕꯒꯤ ꯅꯔꯝꯆꯠ ꯍꯥꯟꯅ ꯋꯥꯍꯪ ꯄꯪ ꯇꯧꯗꯅ ꯍꯦꯛꯇ ꯁꯥꯎꯕꯗꯤ ꯆꯨꯝꯕ꯭ꯔꯥ? ꯂꯝꯈꯨꯅꯨꯒꯤ ꯑꯆꯨꯝꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯗꯥꯏ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯃꯤ ꯄꯥꯕꯣꯠ? ꯋꯥꯗꯨ ꯇꯥꯔꯒ ꯂꯝꯈꯨꯅꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯍꯤꯡꯆꯥꯕ, ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯔꯛꯏꯕ ꯃꯤ ꯑꯅꯤꯁꯤ ꯅꯪꯅ ꯆꯥꯗꯕꯗꯤ ꯇꯧꯒꯅꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯤ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏꯗꯕ ꯑꯃꯗꯤ ꯆꯥꯔꯒꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯆꯥꯅꯤꯡꯂꯕꯅꯤꯅ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯃꯤ ꯄꯥꯕꯣꯠ ꯑꯗꯨ ꯄꯨꯁꯤꯜꯂꯛꯂꯒꯦ꯫ ꯈꯨꯅꯨ ꯃꯈꯧ ꯄꯣꯛꯅ ꯈꯣꯡꯂꯛꯂꯦ꯫ ꯈꯨꯅꯨꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯁꯦꯝꯕꯥꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤ ꯆꯪꯂꯣ, ꯅꯪꯅ ꯄꯥꯏꯔꯛꯄ ꯆꯩꯇꯨꯞ ꯀꯥꯎꯒꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯅꯀꯣꯛꯇꯨ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯅꯁꯛꯇꯨ ꯎꯍꯟꯗꯅꯕ ꯆꯪꯉꯨ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯁꯦꯝꯕꯥꯡꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯈꯤ꯫ ꯚꯛꯇꯔꯥꯖꯅ ꯆꯩꯇꯨꯞ ꯑꯗꯨꯅ ꯆꯩꯁꯨ ꯁꯨꯔꯗꯨꯅ ꯃꯈꯣꯡ ꯇꯦꯛꯄ ꯁꯥꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯀꯨꯞꯁꯤꯟꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯍꯤꯡꯆꯥꯕꯅ ꯌꯦꯡꯕꯗ
ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯎꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯃꯥꯅ ꯈꯜꯂꯤ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯄꯅ ꯐꯔꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤꯗꯤ ꯀꯞꯄꯅꯤ ꯂꯥꯎꯕꯅꯤ ꯇꯧꯔꯛꯀꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤ ꯄꯥꯕꯣꯠ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯨꯔꯛꯏꯕꯁꯤꯅꯗꯤ ꯀꯔꯤꯒꯤꯅꯣ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯏꯆꯥ ꯅꯨꯄꯤ ꯄꯤꯔꯔꯣꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯤ ꯑꯅꯤꯁꯤꯕꯨ ꯆꯥꯊꯣꯛꯀꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯈꯨꯅꯨ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯤ ꯄꯥꯕꯣꯠ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯨꯔꯛꯏꯕꯗꯤ ꯅꯍꯥꯛꯅ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯤꯄꯥ ꯉꯥꯛꯇ ꯄꯨꯔꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯉꯥꯛꯇ ꯄꯨꯔꯛꯄ ꯑꯃ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯏꯆꯥ ꯅꯨꯄꯤ ꯑꯁꯤ ꯄꯨꯖꯈ꯭ꯔꯣ ꯅꯃꯧ ꯑꯣꯏꯖꯔꯣ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯤꯄꯥꯒ ꯅꯨꯄꯤꯒ ꯄꯥꯕꯣꯠ ꯁꯥꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯅꯪꯅ ꯄꯨꯔꯛꯏꯕ ꯃꯤ ꯑꯅꯤꯁꯤꯕꯨꯗꯤ ꯑꯩꯅ ꯆꯥꯔꯒꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯤꯗꯤ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯅꯨ ꯂꯥꯕ ꯁꯥꯎꯔꯗꯨꯅ ꯍꯤꯡꯆꯥꯕ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯅꯝꯕ ꯉꯥꯡꯂꯤ ꯅꯍꯥꯛꯅ ꯅꯤꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯦ ꯍꯤꯡꯆꯥꯕ ꯑꯄꯪꯕ ꯕꯦꯗꯒꯤ ꯋꯥꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯅꯪꯅ ꯃꯤ ꯄꯥꯕꯣꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯄꯥꯕꯣꯠꯇꯤ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯄꯥꯕꯣꯠ ꯁꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯂꯤꯕꯅꯤ ꯁꯟ ꯄꯥꯕꯣꯠ ꯍꯥꯏꯔꯒ ꯁꯟ ꯂꯥꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯣꯝ ꯉꯥꯛꯇ ꯑꯣꯏꯕ ꯑꯃ ꯑꯗꯨꯅꯕꯨ ꯁꯥꯕꯣꯠ ꯈꯣꯏꯕ ꯃꯇꯝꯗ ꯂꯥꯕ ꯉꯥꯛꯇ ꯈꯣꯏꯕ ꯑꯃ ꯑꯃꯣꯝ ꯉꯥꯛꯇ ꯈꯣꯏꯕ ꯑꯃ ꯇꯧꯅꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯕꯒ ꯑꯃꯣꯝꯒ ꯄꯥꯕꯣꯠ ꯁꯥꯔꯕꯗꯤ ꯃꯄꯥꯡꯒꯟꯗꯨ ꯂꯥꯕꯅ ꯍꯦꯟꯕꯅ ꯑꯃꯣꯝꯗꯨ ꯁꯣꯟꯕꯅ ꯑꯋꯥꯕꯗꯨ ꯑꯃꯣꯝ ꯑꯗꯨꯅ ꯁꯔꯨꯛ ꯑꯣꯏ ꯍꯥꯏꯅꯗꯨꯅ ꯗꯣꯁ ꯂꯩ ꯍꯥꯏꯕꯗꯒꯤ ꯂꯥꯕ ꯑꯃꯣꯝ ꯄꯥꯕꯣꯠ ꯁꯥꯅꯗ꯭ꯔꯤꯕꯅꯤ ꯍꯦꯡ ꯆꯥꯕ ꯙꯔꯃ ꯂꯩꯇꯕ ꯅꯍꯥꯛ ꯈꯪꯉꯨ ꯈꯨꯅꯨ ꯂꯥꯕꯅ ꯃꯈꯧ ꯄꯣꯡꯅ ꯄꯣꯡꯅ ꯉꯥꯡꯕꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯁꯥꯎꯔꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯍꯤꯡꯆꯥꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯧ ꯀꯔꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯨꯅꯨ ꯑꯁꯤꯅ ꯐꯥꯔꯤꯕꯅꯣ ꯈꯜꯂꯛꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯗꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯈꯨꯅꯨ ꯂꯥꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯅ ꯄꯨꯔꯛꯄ ꯃꯤ ꯑꯁꯤꯕꯨ ꯆꯥꯗ꯭ꯔꯤꯕꯗꯤ ꯆꯥꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯋꯥꯅ ꯐꯥꯔꯛꯄꯅꯤ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯗꯣꯁ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯥꯎ ꯍꯥꯏꯔꯛꯈꯤ ꯈꯨꯅꯨꯒꯤ ꯋꯥꯉꯥꯡ ꯇꯥꯔꯒ ꯍꯤꯡꯆꯥꯕ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯈꯨꯅꯨ ꯐꯥꯒꯗꯕꯒꯤ ꯇꯥꯅꯕ ꯍꯧꯔꯛꯂꯦ ꯃꯗꯨꯗ ꯁꯦꯝꯕꯥꯡ ꯑꯗꯨꯅ ꯏꯆꯦꯅꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯌꯦꯡꯂꯤꯕꯒꯦ ꯍꯥꯏꯔꯛꯈꯤ ꯃꯃꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯚꯛꯇꯔꯥꯖ ꯀꯧꯕ ꯃꯁꯦꯅ ꯑꯁꯣꯟꯕ ꯈꯣꯡꯇꯦꯛꯄ ꯁꯥꯔꯝꯕꯗꯒꯤ ꯑꯀꯟꯕ ꯃꯤ ꯑꯣꯏꯈꯤꯗꯨꯅ ꯃꯥꯐꯤ ꯁꯦꯝꯗꯨꯅ ꯆꯩꯁꯨ ꯑꯣꯏꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛꯇ ꯀꯟꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯀꯟꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯀꯜꯂꯦ ꯍꯤꯡꯆꯥꯕꯕꯨ ꯐꯨꯕ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯚꯛꯇꯔꯥꯖꯕꯨ ꯐꯥꯒꯦ ꯇꯧꯔꯛꯄꯗ ꯆꯩꯇꯨꯞꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯗꯝ ꯗꯝ ꯑꯅꯤꯔꯛ ꯊꯥꯔꯦ ꯃꯗꯨꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯆꯩꯇꯨꯞꯅ ꯑꯃꯨꯛ ꯀꯟꯊꯠꯂꯦ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨ ꯑꯁꯤꯕꯒꯨꯝ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯚꯛꯇꯔꯥꯖꯅ ꯔꯥꯖ ꯀꯩꯅꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯂꯛꯎ ꯔꯥꯖ ꯀꯩꯅꯥꯗꯨ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯕꯨꯡꯉꯣꯗ ꯄꯤꯔꯦ ꯚꯛꯇꯔꯥꯖꯅ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯕꯤꯔꯦ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯃꯛ ꯇꯨꯝꯂꯨꯕꯒꯤ ꯃꯇꯧꯒꯨꯝ ꯃꯄꯨꯒꯤ ꯅꯥꯝ ꯁꯣꯟꯗꯨꯅ ꯍꯧꯒꯠꯆꯔꯛꯈꯤ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯤꯄꯥ ꯄꯥꯈꯪ ꯑꯃꯒ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯄꯨꯡꯉꯛ ꯉꯛꯈꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯔꯥꯅꯤ ꯑꯅꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯔꯝ ꯇꯧꯔꯝꯂꯤꯕꯅꯣ ꯍꯪꯂꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯀꯣꯟꯈꯠꯆꯔꯗꯨꯅ ꯄꯥꯕꯨꯡ ꯏꯃꯥ ꯅꯆꯥꯅꯨꯄꯤꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯕ꯭ꯔꯥ ꯑꯩꯍꯥꯛ ꯅꯈꯣꯏꯅ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯤꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯆꯤꯠꯊꯕ ꯇꯧꯗꯅ ꯂꯤꯔꯕꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯃꯃꯥꯡꯉꯩꯗ ꯃꯨꯅꯤꯅ ꯄꯤꯈꯤꯕ ꯁꯥꯞꯇꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯛ ꯑꯣꯏꯕꯗꯨꯔꯥ ꯅꯍꯥꯛꯀꯤ ꯆꯩꯇꯨꯝꯅ ꯀꯣꯛꯇ ꯑꯅꯤꯔꯛ ꯊꯥꯔꯒ ꯈ꯭ꯋꯥꯡꯗ ꯑꯃꯨꯛ ꯀꯟꯅ ꯐꯨꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯕ ꯈꯪꯍꯟꯖꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯕ ꯍꯥꯏꯌꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤꯅ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯟꯃꯤꯟꯅꯔꯣ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯚꯛꯇꯔꯥꯖꯅ
maku ningthaubu khurumjaraduna haijarakhi nanai aibu iningthauna nungsibirabadi nanai aigi leibak aduda ningthau oiba ngamjanaba hi yai pinabiyo haijarakhi magi waidu taraga ningthau hembana nahangna aigi leibakta ningthau oiduna palu haiba yadrabanina nahangna apamba hi yai oiba yaba pot hairagadi aigi leibakta samu yai sangauba mi uba yadaba ama lei mahakpu nangna phaduna nahaki naraibakta pujaba ngamlabadi nahaki awatpa amatasu leiraroi aduga kanaguma ningthausingna nahakpu lakjabasu ngamlaroi aduna nahakna mabu phaduna pujakhro hairakhi ningthau aduga mamak oigaduribani pa aduga nungsina wari sanringai tanjaduda rani aduna machanupibu munna yengjaraga mamitta ningamdabagi pirangna pumchot chona haijarakhi imagi bema nungsibi nahakpu napa nama aikoina taujarubagi dostagi isana saji sangaigi mohunna phi oina setuna bona sida kayada wana lelamliba khantharuraga imagi thamoisi puba ngamdre napa nama oiriba aikoinadi miyobege wakhandagi tongana sangsara mata dauduna chahidaba chaduna minungsi haibudu machet ama phawba leitana matam sangna lelakhi madamduda isana na thamoi songna waranggodabudu khalluraga imagi thamoisi puba ngamselaktre nahangna apokpini khanduna napa nama oiba aikhoi anibu ngakpiu ko hairaga machanupibu munna yengjaraga pirangna aratpa leitana sintharakhi machanupibu sejet konjaraga hinghingna kapjarakhi maduda machanupi aduna mamabu setna konjaraga hinghingna kapjaraga hairakhi ima amasung pabungna nasabu warubiganu naya oigaduriba mahangna pabung amasung imagi maphamda phukribadu madu taudrabadi pabung amasung imagi dos koknaroi khanduna taukhibani wahidu taraga mamadu amukka hena kablai karigi dos taugaduribano amu hana taibang miyubegi mapokta poksarakpaga sapmanarabani aikoina laibak phabadagi dharma masak khangbi gya laibi isa phangjabadagi aikoi amuk hana isorgi nam sonjaba phangadoribani aduna ngasidagidi napa nama oiba aikoigi laman tondaba macha haibadu oijaro haina mama aduna machanupi yengduna bot pibikhi sauna phijat oirabi mapa macha makoi ahumdu yengnaraga mapungning nungsinaraktuna kaminakhi masigi tungda ningthau aduna hairi haujikti aikoi punamak konungda chalasi aduga isa ibimana nungsina seksana thamlamliba imak asiga lohongnabagi thabak chatharurasi aduga aigi ichanupi asi maming kari thonkhibagi haibadu phawba kauthokre aduna ngasi mane makugi mamangda isagi maming tholage makti laibak phabi oibana maki maming baigasuri haina tholabani haiki makhoi punamak ningthau kunungda thunglarabada laibak tugi praja singna makhoi bu masak khangbi khidre laibak adugi mantri aduna ningthau oiduna leiramki thongsang basingda ningthau aduna aikhoi change aihak laiba asida palamba ningthau hemba haibaduni hairubada ningthau manai sing aduna kadai digi angawba son setpano haina tanthok pirakle ningthau amadi magi mangai khunu amadi babai sembang punamak sangba yadaduna bonda amuk halagle makhoi wa tanare sembang pandit na haijarakhi iningthau ibungo thoina wabiraganu aigi sena sina samu yai sangau budu phaduna puraklaga magi sayangda isena tongduna ningthau oiriba mantri herod pu hatrabadi yararoi mahaksu yamna ningthina mai masing haire aduna araiba lanpham oiroi dori aduna ngasi numidang asima bonasida aphangba khara saduna lelasi hayeng nonganbaga isen ga aikoi anina samu angauba du puraktuna lan taunarasi hairakhi phare haina duna ahing duma lele herod ningthauna ngarang laklamba ningthau hembani hairambadu manai thadokuna thierli adu thiba phangkhidre hemba kauba ningthauna ningthau oiringaida yamna lairaba mapuksendi yamna sengba mogunto kauba nipa ama ningthau asina yamna luna sana tawbikhiba magi awada pa punamak pibikhiba nipa ama leirami mahana ningthau hembabu
ꯐꯥꯅꯕ ꯂꯥꯟꯃꯤ ꯊꯥꯗꯣꯛꯏ ꯍꯥꯏꯕꯁꯤ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯁꯣꯏꯗꯅ ꯑꯁꯣꯡꯕ ꯕꯣꯟꯗ ꯂꯩꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯉꯝꯕ ꯆꯦꯡ ꯌꯣꯝꯗꯨꯅ ꯄꯨꯔꯒ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧꯕꯨ ꯊꯤꯖꯔꯛꯈꯤ꯫ ꯃꯥꯅ ꯑꯁꯣꯡꯕ ꯕꯣꯟ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤ ꯈꯣꯡꯒꯣꯟ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯈꯣꯡꯂꯝ ꯀꯥꯏꯗꯅ ꯂꯥꯛꯄꯅ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯄꯥꯌꯣꯝꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯈꯤꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯃꯣꯒꯣꯟꯗꯣ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯁꯤꯅ ꯏꯅꯤꯡꯊꯧꯕꯨ ꯐꯥꯅꯕ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯊꯤꯍꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯟꯇ꯭ꯔꯤꯅꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯊꯧꯕꯨ ꯁꯤꯈ꯭ꯔꯦ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯃꯣꯒꯣꯟꯇꯣꯅ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧ, ꯔꯥꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯁꯎꯟ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏ ꯑꯩꯁꯨ प्रजाꯁꯤꯡꯗ ꯏꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯁꯥꯖꯒꯦ꯫ ꯃꯈꯣꯏꯒꯤ ꯃꯄꯨꯛꯅꯤꯡꯗ ꯂꯥꯟꯅ ꯈꯜꯂꯤꯕꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯤꯡꯅꯕ ꯀꯣꯛꯆꯅꯕ ꯍꯥꯏꯔꯒ ꯅꯅꯥꯏ ꯑꯃꯨꯛ ꯍꯟꯖꯔꯒꯦ, ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯝꯕꯥꯡ ꯄꯟꯗꯤꯠꯅ ꯃꯁꯦꯟꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯍꯥꯛ ꯍꯥꯟꯅ ꯁꯥꯃꯨ ꯑꯉꯧꯕꯗꯨ ꯎꯅꯔꯨꯈꯤꯒꯦ꯫ ꯅꯍꯥꯛ ꯑꯩꯅ ꯍꯜꯂꯛꯄꯒ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯁꯦꯝꯕꯥꯡ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯅꯥꯛꯇ ꯊꯨꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯁꯥꯃꯨ ꯑꯉꯧꯕ, ꯅꯍꯥꯛꯇꯤ ꯂꯥꯏꯒꯤ ꯁꯥ ꯑꯣꯏꯕꯅꯤꯅ ꯄꯨꯝꯅꯃꯛꯁꯤ ꯅꯍꯥꯛꯇꯤ ꯈꯪꯂꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯍꯥꯛꯀꯤ ꯅꯕꯨꯡꯉꯣ ꯑꯣꯏꯒꯗꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯄꯥꯎ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯍꯥꯛ ꯎꯅꯗꯕꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯥꯁꯨ ꯅꯪꯒꯤ ꯁꯌꯥꯡꯗ ꯇꯣꯡꯗꯨꯅ ꯁꯃꯥꯟꯅꯕ ꯂꯦꯡꯃꯥꯟꯅꯕ ꯊꯦꯡꯅꯗꯨꯅ ꯄꯣꯛꯄꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯀꯗꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯕꯨꯡꯉꯣꯒ ꯁꯛꯈꯪꯅꯗꯨꯅ ꯅꯪꯒꯤ ꯁꯌꯥꯡꯗ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯅꯃꯥꯟꯅꯕ ꯂꯝꯍꯦꯟꯕ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯈꯪꯍꯟꯕ ꯑꯩꯍꯥꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯦꯝꯕꯥꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯉꯧꯕ ꯑꯉꯥꯎꯕꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯂꯩꯔꯤꯕꯁꯤꯗꯤ ꯄꯪꯅ ꯂꯩꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯇꯥꯛꯄꯤꯔꯦ꯫ ꯑꯗꯨꯅ ꯁꯦꯝꯕꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯅ ꯄꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯗ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯂꯒꯦ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯁꯦꯝꯕꯥꯡꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯁꯦꯝꯕꯥꯡ ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯕꯨꯡꯉꯣ ꯎꯅꯅꯤꯡꯂꯕꯗꯤ ꯑꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯄꯥꯏꯔꯤꯕꯁꯤꯗ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯁꯥꯃꯨ ꯑꯉꯧꯕ ꯑꯉꯥꯎꯕꯗꯨ ꯎꯔꯛꯇꯨꯗ ꯁꯦꯝꯕꯥꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯈꯣꯡꯀꯥꯞꯇꯨ ꯆꯧꯀꯥꯟ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯨꯡꯂꯔꯕꯗ ꯚꯛꯇꯔꯥꯖꯅ ꯊꯣꯛꯂꯛꯇꯨꯅ ꯁꯥꯃꯨ ꯑꯉꯧꯕꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯁꯤ ꯃꯇꯝ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ꯫ ꯁꯥꯃꯨ ꯑꯉꯧꯕ ꯑꯉꯥꯎꯕꯗꯨ ꯚꯛꯇꯔꯥꯖꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯃꯈꯣꯡ ꯈꯨꯃꯥꯡ ꯑꯅꯤꯗꯨ ꯀꯨꯟꯊꯖꯔꯒ ꯃꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯚꯛꯇꯔꯥꯖꯅ ꯁꯥꯃꯨꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯅꯥꯟꯕꯤꯔꯗꯨꯅ ꯅꯍꯥꯛꯄꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯎꯅꯖꯕ ꯐꯪꯕꯁꯤꯗ ꯃꯄꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯅꯗꯨꯅ ꯀꯞꯃꯤꯟꯅꯈꯤ꯫ ꯚꯛꯇꯔꯥꯖꯅ ꯁꯥꯃꯨꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯆꯤꯠꯊꯕ ꯇꯧꯗꯅ ꯋꯥꯔꯤ ꯁꯥꯔꯕꯗ ꯁꯥꯃꯨ ꯑꯉꯧꯕ ꯑꯉꯥꯎꯕꯗꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯒꯤ ꯏꯕꯨꯡꯉꯣꯒꯤ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯍꯤꯡꯅ ꯊꯝꯂꯔꯣꯏ꯫ ꯃꯆꯥ ꯃꯁꯨ ꯐꯥꯎꯕ ꯍꯥꯠꯂꯒꯅꯤ꯫ ꯀꯔꯤꯒꯤ ꯏꯕꯨꯡꯉꯣꯕꯨ ꯑꯃꯨꯛ ꯎꯍꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯕ ꯁꯥꯃꯨ ꯄꯨꯝꯅꯃꯛ ꯀꯧꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯚꯥꯒ꯭ꯌꯦꯁꯣꯔꯤ ꯔꯥꯖ ꯀꯩꯅꯥꯗꯨ ꯆꯥꯛ ꯊꯣꯡꯂꯨꯕꯗꯒꯤ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯃꯕꯨꯡꯉꯣꯒ ꯁꯥꯃꯨꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯨ ꯎꯖꯔꯒ ꯉꯛꯅ ꯁꯥꯃꯨꯗ ꯌꯦꯡꯖꯔꯛꯈꯤ꯫ ꯁꯥꯃꯨ ꯑꯗꯨꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯕꯦꯝꯃꯅ ꯁꯥꯒꯤ ꯁꯎꯟ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯖꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯕꯦꯝꯃꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯕꯦꯝꯃꯅꯁꯨ ꯁꯥꯃꯨꯕꯨ ꯎꯖꯔꯒ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯁꯥꯃꯨꯒꯤ ꯂꯥꯏꯕꯛꯇ
makutna hana nungsina nanbiki. Makhoi ahunggi matau yengjaraga mapa mama ani du pungak ngakhi. Samu angauba mabe magi selam liba phijet adu ujaraga mathumoi puba ngamkhidre. Asaubana praloi tawrge khankhiduna hauna manaton thangatuna magi samu sayam kaurakle. Magi khonjen du tabada samu sayam magi nakta thunglare. Aduga ningthaugi konungdana samu angauba ngaure sekselo hainaduna lanmina konungdu questionduna thamki. Samu na khali ngasigi numida sida lan tarorabadi yengnabana ngamba nakshatra thui. Aduna hayenge numina ningthina thorakpa afaba pungphamda lan jatra oirabadi soidana lan mangon oigani khanduna lairingaida Sambang pandit na su asumna hairakhi. He athauba chauba aina khanjabada lan tawbasi ngasidi kaya pangdre. Aduna hayeng ayuk sakngana saraga afaba pungpham yengna babu joy tawgadaba pungphamda lan gi jata tawrasi. Ngasi ai ngasidi lakpiriba samu sayam asi bonasida hauriba chaba yaba punamak pu chabiduna lenbiro. Wadu tabada samu angauba laigi laipok oibaduna yamna harauki. Mana lagliba samu sing adubu bonaduna sangduna saningba charo. Nongalaga aikhoi mayam sangduna yengnaba hatsi hairaki. Wadu taraga samu singdo harauna bonda sangduna mabuk thanaba thiduna chanaki. Samu mayamgi nin khongba taraga praja sing punamak yamna kinaki. Makhoina ngangnai. Nahan aikhoi leibak asida palambani haibani pa malaklami hainai. Adubu paliba ningthau asina lanmi thajinduna mahakpu konungda changan bikhidre. Mina ngangnabada paliba ningthau asidi hana mantri oirambani. Ningthaudu karigumba dos amadagi bonda chatkhibani. Mahakti yamna phabani su hainai haina praja sing aduna ngangnai. Sambang panditna mamit uisinduna yenglakpada lanasi araibu oiroidori. Mantri na oikhiba ningthau asina hugi ten sizinaduna samu sing hatkadori. Aduna di karamba pambaina samu sing bukkan gadage khanduna dhyan tawrakhi. Maduda sambangna ure. Hucham pambi thiduna samu singna mayada umduna chatlabadi sibadi siraroi khanduna samu angaubabu yengladuna akanba nahangna lagliba samu sing asi hucham pambi sing thiduna maru phuklaga mayada umduna chathalu. Adu oirabadi nahagi samu sing asi hugi tiendagi kanba ngamgani. Natrabadi mantri asina hugi tien sijinagadori hairakhi. Samu angaubuna samu tengonda sembangna haibadu takpiduna makhoina husam pambi thiduna mayada umduna puhankhi. Baktaras langi jatra pungpham yoroktuna makutta lirung tendong paiduna makhwangda thang chunggoi yaladuna samu angaubagi sayangda tongbagi mafajadudi kariga praman oigani. Soraren haiba layaduna sangsar punamakpu praloi tawragi haibagi matagum magi irabot kobo samuda tongduna lengthorpaga manakri. Mabungogi lanjatat matamda Bageshwari kobi bemana ama mangan khairi bai sorbu khurumjaki. Matamasida asibagi ningthau Jomras na khalakhi. Handaki lana sida Baktaras siba thoklabadi magi mabai sambang pandit asina amuk hana pan thingduna Jomras aibu pham lokthoke haraklabadi pharak tagani. Aduna aina Baktaras ki tendong da sangduna mantri ningthau oiribasi lami amadi masamakpo halage khanduna Baktaras ki tendong da tenoina laikre. Asumna Baktaras samu angaubuda tongduna samu mayamna tung induna lanjatra tawkre. Samu mayamdugi manungda samu angauba siga chawba sangba manaba mapangal manaba nungsina suloinaba samu geri kauba laigi lai sama su yauri. Magna handak la lagli basi magi nupi bindasi tha surpa matamni. Bindagi mamangda mabungosi achauba singmai amada samal lengmanaba lamba taunaringaida sing ningkhairak mapuroi babu singsep aduda chentaduna puthaki. Mahakna pakhana
ꯃꯕꯨꯡꯉꯣꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯖꯕꯗ ꯑꯁꯨꯝ ꯑꯁꯨꯝ ꯆꯦꯟꯊꯈꯤꯕꯅ ꯂꯧꯅꯨꯡꯗ ꯇꯥꯁꯤꯟꯈꯤ꯫ ꯆꯤꯡꯒꯤ ꯀꯤꯟꯊꯔꯛꯏꯕ ꯆꯤꯡꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯅꯟꯁꯤꯟꯈꯤ꯫ ꯃꯕꯨꯡꯉꯣꯒꯤ ꯃꯁꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗꯪ ꯂꯩꯕꯥꯛꯇꯒꯤ ꯊꯤꯡꯒꯠꯄ ꯎꯖꯈꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯕꯗ ꯕꯤꯟꯗꯥ ꯀꯧꯕꯤ ꯁꯥꯃꯨ ꯑꯃꯣꯝ ꯑꯗꯨꯅ ꯊꯥꯛ ꯀꯨꯝꯅ ꯁꯨꯖꯤꯜꯂꯛꯄꯅꯤ꯫ ꯃꯕꯨꯡꯉꯣꯅ ꯑꯋꯥꯕ ꯇꯥꯔꯤꯕꯗꯨꯒꯤ ꯃꯪꯅꯤ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯕꯨꯡꯉꯣꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯃꯅꯝ ꯂꯧꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯊꯥ ꯁꯣꯔꯛꯇꯨꯅ ꯀꯟꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯤ ꯁꯥꯃꯨ ꯑꯃꯣꯝꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯑꯉꯥꯟꯕ ꯀꯧꯕ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯂꯥꯛꯄꯅ ꯂꯝ ꯇꯪꯈꯥꯏ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯅꯥꯎ ꯌꯦꯛꯂꯦ꯫ ꯁꯥꯃꯨ ꯑꯃꯣꯝ ꯑꯗꯨꯅ ꯃꯆꯥ ꯂꯥꯕ ꯑꯃ ꯐꯪꯖꯔꯦ꯫ ꯃꯍꯥꯛꯅ ꯃꯆꯥ ꯐꯪꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯁꯣꯝꯗꯅ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤꯅ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯁꯥꯃꯨ ꯑꯁꯤꯁꯨ ꯑꯀꯟꯕ ꯌꯥꯏꯇꯣꯏꯉꯝ ꯀꯧꯕ ꯁꯥꯃꯨꯅꯤ꯫ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯂꯤꯛꯂꯥ ꯁꯝꯕ ꯍꯥꯏꯔꯤꯕ ꯁꯥꯃꯨꯅ ꯂꯨꯆꯤꯡꯗꯨꯅ ꯁꯥꯃꯨ ꯆꯥꯝꯃꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯚꯛꯇꯔꯥꯖꯒꯤ ꯂꯥꯟꯒꯤ ꯁꯥꯃꯨ ꯃꯌꯥꯝꯒ ꯂꯥꯟ ꯀꯟꯅ ꯊꯦꯡꯅꯗꯨꯅ ꯃꯥꯅ ꯉꯝꯕ ꯄꯥꯡꯒꯜ ꯃꯥꯟꯅꯕ ꯈꯨꯗꯤꯡꯃꯛ ꯃꯄꯥ ꯄꯥꯟꯅꯗꯨꯅ ꯑꯀꯟꯕ ꯂꯝꯕꯥ ꯇꯧꯅꯔꯤ꯫ ꯚꯛꯇꯔꯥꯖꯒꯤ ꯑꯊꯣꯏꯕ ꯁꯥꯃꯨꯁꯤꯡꯅ ꯃꯟꯇ꯭ꯔꯤꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯇꯥꯟꯈꯥꯏꯗꯨꯅ ꯍꯥꯠꯂꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯚꯛꯇꯔꯥꯖ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯅꯗꯨꯅ ꯇꯦꯟ ꯀꯥꯞꯅꯔꯤ꯫ ꯑꯃꯅ ꯀꯥꯞꯄ ꯑꯃꯅ ꯀꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯂꯥꯟ ꯑꯣꯏꯅꯈ꯭ꯔꯦ꯫ ꯁꯥꯃꯨꯁꯤꯡ ꯑꯁꯤꯁꯨ ꯁꯤꯕ ꯆꯪꯕ ꯀꯔꯤꯁꯨ ꯊꯧꯁꯥꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯉꯝꯅꯕ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯝꯕꯥ ꯇꯧꯅꯔꯤ꯫ ꯁꯥꯃꯨ ꯒꯤꯔꯤꯒ ꯃꯟꯇ꯭ꯔꯤꯒꯤ ꯁꯥꯃꯨ ꯂꯝꯍꯦꯟꯕ ꯂꯤꯛꯂꯥ ꯁꯝꯕꯒ ꯑꯅꯤꯁꯤ ꯎꯅꯕꯒ ꯍꯦꯛꯇ ꯃꯈꯣꯏꯒꯤ ꯂꯝꯕꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯊꯤꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯃꯛ ꯀꯟꯕ ꯍꯩꯕ ꯃꯥꯟꯅꯕꯅ ꯌꯥꯊꯤꯟꯅꯔꯤꯕꯗꯨ ꯁꯥꯠꯇꯣꯛꯅꯕ ꯇꯧꯅꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯁꯥꯃꯨ ꯒꯤꯔꯤꯒꯤ ꯃꯈꯣꯡ ꯈꯨꯗꯨꯡ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯄꯨꯊꯈꯤ꯫ ꯒꯤꯔꯤ ꯀꯧꯕ ꯁꯥꯃꯨ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅ ꯈꯟꯈꯤ, ꯑꯩꯍꯥꯛ ꯁꯤꯔꯕꯁꯨ ꯃꯍꯥꯄꯥꯄꯤꯅ ꯌꯣꯛꯄ ꯃꯍꯥꯛꯇꯗꯤ ꯊꯝꯂꯝꯂꯔꯣꯏ ꯈꯟꯗꯨꯅ ꯌꯥꯊꯤꯟꯅ ꯊꯤꯜꯂꯤꯕꯗꯨ ꯁꯥꯠꯇꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯂꯤꯛꯂꯥ ꯁꯝꯕ ꯀꯧꯕ ꯁꯥꯃꯨꯒꯤ ꯃꯉꯛꯇ ꯀꯟꯅ ꯀꯣꯠꯂꯒ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯝꯈꯤ꯫ ꯃꯗꯨꯗ ꯑꯀꯟꯕ ꯁꯥꯃꯨ ꯑꯅꯤꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯁꯥꯃꯨ ꯑꯉꯧꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯒꯤꯔꯤ ꯁꯤꯕꯗꯨ ꯎꯕꯗ ꯑꯁꯥꯎꯕꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯃꯩꯒꯨꯝ ꯉꯥꯡꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤꯅ ꯇꯣꯡꯂꯤꯕ ꯁꯥꯃꯨ ꯌꯥꯏꯇꯣꯏꯉꯝꯕ ꯁꯥꯃꯨ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯊꯤꯟꯅꯈ꯭ꯔꯦ꯫ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯚꯛꯇꯔꯥꯖ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯕ ꯌꯥꯔꯛꯇꯕꯗꯒꯤ ꯃꯥꯂꯦꯝ ꯊꯛꯇ ꯆꯣꯡꯊꯅꯔꯛꯇꯨꯅ ꯂꯤꯔꯨꯡ ꯇꯦꯟ ꯊꯝꯅꯗꯨꯅ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯉꯛꯄ ꯐꯪꯕ ꯊꯥꯡꯒꯤ ꯂꯥꯟ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯝꯔꯥꯖꯁꯤ ꯚꯛꯇꯔꯥꯖꯒꯤ ꯇꯦꯟꯗꯣꯡꯗ ꯇꯦꯟ ꯑꯣꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯚꯛꯇꯔꯥꯖꯒꯤ ꯍꯩꯁꯤꯡꯕ ꯇꯦꯟꯒꯤ ꯂꯥꯟ ꯑꯃꯗꯤ ꯁꯥꯃꯨꯁꯤꯡꯅ ꯑꯀꯟꯕ ꯂꯦꯡꯃꯥꯟꯅꯕꯁꯤꯡꯒ ꯃꯥꯒꯤ ꯃꯄꯥ ꯆꯥꯅꯕ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯉꯩꯗ ꯃꯟꯇ꯭ꯔꯤ ꯍꯥꯠꯄꯒꯤ ꯋꯥꯐꯝꯗꯨ ꯀꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯂꯦꯞꯇꯨꯅ ꯊꯥꯡꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯖꯣꯝꯔꯥꯖꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯕ ꯂꯥꯟ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯉꯩꯗ ꯃꯟꯇ꯭ꯔꯤ ꯍꯥꯠꯇꯨꯅ ꯚꯛꯇꯔꯥꯖꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯨꯕꯗꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯖꯣꯝꯔꯥꯖ ꯚꯛꯇꯔꯥꯖꯒꯤ ꯊꯥꯡꯒꯤ ꯊꯥꯡꯗꯣꯟꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯦꯛ ꯆꯣꯡꯁꯤꯟꯈꯤꯕꯒ ꯃꯟꯇ꯭ꯔꯤꯒꯤ ꯊꯥꯡ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯚꯛꯇꯔꯥꯖꯅ ꯃꯍꯥꯛꯄꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯐꯥꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯃꯨ ꯑꯉꯧꯕꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯁꯥꯃꯨ ꯌꯥꯏꯇꯣꯏꯉꯝꯕꯕꯨ ꯊꯔꯛꯇ ꯃꯌꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯁꯥꯃꯨ ꯑꯉꯧꯕ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯃꯨ ꯒꯤꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯄ꯭ꯔꯥꯅ ꯚꯥꯏ, ꯅꯍꯥꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯥ? ꯅꯍꯥꯛ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯛꯂꯔꯣꯏ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯊꯤꯡꯒꯠꯂꯗꯨꯅ ꯀꯞꯆꯔꯛꯈꯤ꯫
Magi matau uraga magi marup girigi thawai adu samu angobagi mamitta uhaladuna haijarakhi. Nungsiraba marup aisu laigi masani aigi matam loire. Aduna ihak ipagi nakta satpa matam oiraktuna satlabani. Nangi nafamda aina sinaramgadaba haibabu aigi naw purabi sanajabi mahakpu lamhenbasingdagi nangna ngakthokpiyu. Mahakna polakadaba isaduna laba oirabadi Bhaktarajki mafamda sinaduna mahaki malai oihanbiyu. Aduga marupna aibu marup ama oina nungsibirabadi aigi sana thoibi bindabu nahaki nanai oina loksinbiduna nakoi anigi garbadagi bolakpa samu masadu ai hangni haina nangna khanbiyu. Nangi aurastagi aigi nupida ai hak sangduna poksaraga aina pokseramba isadugi mateng pangba ngamba asimatang nangna marup oina pinabiyu. Wadu taraga samu angobana hairei. Marup adupu pamnatabra. Matau karamna nahangna aduk luba thabak adubu aingonda sinabiribano haijarakhi. Giri kauba samu aduna thoina singnabiganu. Nahangna nasagi oina pap adu khalle. Adubu nahak laina atupa singa aigi nuksijarabi aduga sanga oiba tarabadi papnatabra. Nahakna mahaki awabadu kokpiduna puina tanbiyu. Aina haijaribasi asumbani. Aduna nakoi anigi aurastagi nasa oina aibu taibangda amuk pohan biduna aina magi pibungnungda thanam leiba isadugi mating pangjaba nahakna pinabiyu. Ai hak salagi hairaga girigi thawaidu satkhi. Matam sida mantri du pharaduna Bhaktaraj na maku ningthaugi nakta pusilakhi. Mantri du bu yenglaga hanagi ningthau aduna hairi. Hai mantri, nahak aibu sakhangbra. Yengu ai hangna nangbu mantri oihanduna sai khara bonda leiruraba matungda aina isanupi amadi rani galoinana lakpa matamda aibu konung sanghandana aibu phanaba tawribadu karigino hanglakhi. Mantri duna laining thawi bungo nanai hak lanjakre nanai bu ngakpiu haijarakhi. Mantri ningthau oirambadu phakhrabadina lanmi kharasu phabada yaurakhi. Maduda hanagi ningthauduna hairakhi. Nakoi khara satuna senkhiba lanmi punmak mafam asida lau hayu. Mara lairaba mantri asigi bisa tausi haiki. Maduda lanmi khara satuna mantri aduna haplamba mantri sing lanmi sing amadi hana mantri oijaramba haujingna phamdaduna lairaba sing pumnamak ningthau adugi nakta lakhi. Hanagi phamnaiba sing aduna makhoigi ningthau maharani ujaba phangbada haraubana angakpa phangladuna ningthaugi makhong sokladuna kapnakhi. Hanagi phamnaiba sing mantri punamak ahan oisilamba kaya yaure. Makhoina mabungo ningthau maharani ujaba phangbada angakpa kaloinana ningthau aduda mantri aduna sathakiba thabak punamak loina damjakhi. Ningthauduna hairakhi. Haujikti aigi hanagi mantri sing phamnaiba sing amadi mantri asina ningthau saduna haplamba mantri sing phamnaiba sing punamak suna tinbirabanina mantri asina sai khara aina bonda leiringaida mahangna aigi mantri sing phamnaiba sing punamak mafam loktoktuna mahangna ningthau oiduna anauba mantri sing haptuna ningthau aigi mantri sing phamnaiba sing punamakpu pham loktoktuna thambiramle. Anauba phamnaiba sing nakhoidi haujik kari khali. Aigidi ahal oijarabasu mantri sing phamnaiba sing masing suna loina leijari. Wali bahaibabu hana mantri makok oiramba haujina ningthau saramba mahak adudani waliba. Ningthaugi wadu taraga tiliba hanagi phamnaiba sing aduna haijarakhi. Ibungo khoi anauba ningthaugi phamnaiba oibiramba phamnaiba sing haujikti ningthau saramba mantri asi mara leire. Aduna angamba singna kari khanbiribage wafam amatang tajaningi. Aikhoina hairibasina khogi nafamda asumba kari leiribage khangnaba hangba wafamni hangpham thoktaba wafamni. Nakhoi aikhoi lan soknare haujikti asengba
इनिंथौना लान ngamle nakoi punamak bandi oirabani adumakpu ningthau asina mahaki leibaki praja ngaktani khanduna nakoi gi thamoida asumadu leiribra khangningduna hangba wafamni aduna इनिंथौ इबुंगो मंत्री असिगी फामनाइबसिंग असिसु अचुंबा कया लैबा मानदी अदुना मंत्री असिगी मतुंग इंदुना मकोई खरासु सचक्रसिनु हाइना हानागे अंगंबसिंग अदुना वारेप लौदुना मकोई मंत्री मंगा सिबगी दंदी तौखी फामनाइबा खरादी ननाय खोइदी मंत्री असिना निंगथौ सिख्रे अदुना महांगना लेबाक ngakлагani नाखोइसु फामनाइबु ओइदुना लेबाक ngakपदे याव हाइदुना निंगथौगी याथंग ngakserubani अखोगी इरान ngakपियो हाइजदुना निंगथौगी मफमद खुरुमजखी निंगथौ अदुना माखोगी मारान ngakपिदुना निंगथौ कोनुंगदा मागी हानगी फामनाइबसिंग पुनमक अमुक हाना मफम हंजलहंदुना लेबाक ngakमिनखी ममाक इबुंगो भक्तराजना मफम अदुदा निंगथौ ओयु हाइबा याद्रबदा निंगथौना हाइरखी नहांगना याद्रबनिना थाहुम दंगदी मफम सिदा लेबियु थाहुम सुरकपदा नहांगना सामु अंगौबा सि तोंगदुना इपागी हि हाइगा कोनना सनालुपा पुदुना नरैबाकता चटखो हाइरखी श्यामबांग पंडितना मरम पुनमक खंगबना मासियनबु येंगलदुना हाइरखी अखोई पुनमक महाराजना हाइरिबसि यासि हाइरकलबदा भक्तराजना माबाई श्यामबांगी वा मतुंगिना याजखी मासिदा सामु अंगौबना माबुंगोबु खुरुमजखी भक्तराजना सामुना हाइरिबदु खंखिदी श्यामबांग माबाइना इबुंगो सामु अंगौबना हाइरिबसि अतै नत्ति मागा यामना नुंसिनजबा सामु गेरी कौबा अमा यावरकपदु नाहक खंगब्रा लाइबक थीबदगी महाक लानफम अदुदा लैखिद्रे माना थमजरंबा मासा अमदि नुपी थीजरुगे हाइजरिबनी भक्तराजना वादु तारगा मपुनिंग नुंसिजरखी ताइबंग पानबा हाइबसि ताइबंग मीदा नतना मागी मागी सानजबा नुंसिजबा मरुप लैरिबनी मरुप की दमक थावाई थादोकनरिबनी खंजदुना सामु अंगौबु येंगलदुना हाइरखी हे नुंसिजरबा सामु नहांगना नहाकी नुंसिजरबा मरुप की नुपी अंगांग थीबा चचरुरो सामु अंगौबा गिरी कौबा सामुगी नुपी बिंदा थीरखी बिंदा कौबी सामु अमोमसिगी ममंगदा मबुंगो गिरी लाक्तुन हाइरखी इबेमा अहाक आइगी पुंसी लोरदुना हंदकी लांदा थवाई थारे लैगी दोलाई तोंगदुना सरगा यौरे अदुबु नंगना आइबु नुंसिबिरबदी अहाक अमु हना ताइबंगदा हलक्की आइना हाइबो वफम असिमतंग नंगना याबियु आइगा लुना तिनजबा सामु अंगौबदु नमाना साबु थीबा सोइदना लाखिगनी मंगोंदा आइना नमाना साबु सिनरमलबनी नाखोई अनिगी औरस्तगी आइबो अमु हना ताइबंगदा पोहंदुना नाखोइगा लोइनदुना लैमिनजबा फंगहनबियु अदुगा आइना नंगोंदा खुदोन तमजखिबा इसा अदुदी भक्तराज कौबादुगी मफमदा कच्चदुना मागी खोंगनेट सा ओहेलु आइना हाइरिबसि नहांगना यादबा तौगनु सामु अंगौबदुसु महाकी औरस्तगी मसादु हेक पोलकपगा सिरगदवनी आइखोई अनिमक लाइगी मसा ngakतनी आइना मरुप अदुदसु चेक्सनना सिनरमलबनी बिंदा कौबी सामुगी ममंगदा मपुरोइबना हाइरमबदु निंगसिंगलगा ममितगी मपी ताना कापलदुना लैरिङाइदा सामु अंगौबा थुंगलरे बिंदा अमदी मसादुबु उजरगा सामु अंगौबा मागी मरुप गिरीबु निंगसिंगजरगा मनातुना आकाशदा थिंगलदुना हौना कौरदुना कपलकले मसादुबु मनातोन अदुना सिट सिट नानथोकपिदुना हौना हौना खोंगलदुना कपलकले नुंसिरबा मरुप नंगना आइबु वारौबा तौरगनुको नंगना पीरंबा नयाथंग असि पांगथोकपदा आइगी पुंसिसु लोइरगदबनी पुंसी लोइगनी कीदुना नयाथंग ngaktrabadi मरुप हातपगी डोज फंगबा ताई अदुना सामु अंगौबना बिना कौबी सामु अमोंबु येंगजरगा मामितगी मपी ताना हाइजरखी इबेमा नहांगना नाबुंग आइबु वारौबा नुंगाइतबा तौरगनु
Nahak isa siga loinana aigi tung ilau. Ngasidagi hauna marupna piramba thaudang isa sibu ngak senbagi thabak aina tauragani. Samu angaubagi wahaidu tajaraga laibak thirabi mahangna masa apikpa aduga loinana samu angaubagi matungda kamna injaki. Makoina ningthau konung yaurabada ningthau aduna Bhaktarajga masa ibema Baigeshwariga luhongladuna samu angaubagi mathakta Bhaktarajna tongle. Maza ibemana samu bindagi mathakta tongladuna lamkhunu anina hana paikhiduna masa mamau anibu ngaiduna leikhi. Sembang mabaina Bhaktarajki pe khankhi. Sembang masena Baigeshwarigi pe khanduna Bhaktarajki maraibak yauraduna mane makuna pibirakpa sana lupa hi yaina choba konung saduna Bhaktarajna ningthau oiduna Baigeshwarina maharani oiduna sembang mabai masena makoigi warak watiemduna mapa mama oiba lamkhnubu irat puja tauduna nungaina pankhi. Matang aswaida wari silosinjare anauba wari amada mayamga puna amuk thengnaminarasi.